Creative Circle Mongsangay National Institute of Photography na certified tauraba photographer sing na than na layraba Creative Circle Mongsangay da ngasi maklengsing direktuna adonggi wakal da tabiriba mamising adu asingda ontopi makal makha kayagi even single photo plus video sing da natana fashion and commercial shoot portrait photo shoot product shoot da natana full length photo amadi cabin crew gi portfolio photo shoot ki damakta thoidok na maming layraba studio asina Manipur gi hojiki oiriba tamdu laitadraba fibam asigi yenga lakadoriba event kayagi su special discount kaya pizari ngasi maklengsin biraktuna kanaba singasi lobby for pre-booking please contact 9612455862 or visit our studio Creative Circle when your imagination comes to reality. Mayam Kurumjeri, Impact TV na paring na sandok cheriba Khangminashi Manipur Thounaojam asibu meeting tabiriba mayam puno po han makada taram nokcheri ngasi su mayam gidamakta yamna akhanaba guest amakak koina puduna lakcheri. Well, he is the proprietor of DK Dippers. So ladies and gentlemen, without further ado, please welcome Mr. Dhanakanta Thounaojam. Welcome to the show. Ahanba magtada dakanen amadi Impact TV miyang tabiba khaipono po ikonu kay kumna wachari. Thank you so much Dhanakanta. Dhanakanta wari sha hudok poina koina Dhanakanta dagi yamna khangjining basa haba tare ko. Koigi hojiki Dhanakanta na proprietor biriba DK Dippers haba tare ko. Sigi se ma se matau karam tawdana kamain tawraga hudokhiba ge haba adigi matang da wari bibiyo. Tasengna harabata sigi field che aini yam pamjana changjaba field oiba. aduna maram oiraga fashion designing bu pamjaba adagi inkhalakliba fashion designing bu pamjaba dreamers kaya amada aina yamna chauna mak natragasu karigumba khara haitare ko contribution tawba ngamnaba aduga aigi art aigi design sibu mayamgi mafamda khanghanba uhanba ngamnaba gi damakta aina DK Dippers se hudok saban yamna su fazabo khalon dagi demain tawrakanda hudok pirakhiba adugumba brand amakakne haba tare ko ado Dhanakanta khoigi sigi brand singa sidi yamna masam mareng fandokna haba tare yamna fazna hojik lepagadi leiri haba tare ko adubu sigi level se fawba yorakna bagi damakta yamna initial stage gi haitare tongan ba level da tongan ba struggles tongan ba awanungai me amakak tot laga adumaina hogalakba adugumba DK Dippers or gadaba male sigi matangda initial stage sigi ngasi fawbada thengna birakpa haba tare ko adugi journey dugi wari su kitang review tazani hoi thaba ama tawragadi adum struggle di mayam thengnare haide macha dagi horaga achoba fawba adubo tasengna hairagadi aise angawri haidagi ai sigi field je designer oibase oige haibadi khallude haitare haibadi designer haise karino khangdaba haitare aduga akemo gi field jidadi am changningba ade model go oiba mina ga dress fajabaga set ba adagi photo shoot ka tawba sigumbadi am pami aduga designer haise karino di khangdaba aina kitang pungkak chawrakpa matamda designer se karino khangakpa kanda ko pamdi pamjaba changningba aduga designer oibada as ai ngamoida adisida changaga ai yam wani da haibada sigi struggle je tawba ngamoi kana aina yam khanba haidai aduga aina pamjaba je model oigedi khali sengne hairagadi angaringai da adubo model oiba haijimaktabu tasengna hairagadi hekta oiningena oiba yade haidai magi su criteria me amalai haidai model gi su height figure da kai me amalai adubo aina ai career ma semagena aina khalakpa mikuptati ngasai model oiningba oiba aingonda chanaroi do isana khangjaba haidai aduna maram oiraga aina siga su kitang naksannaba adum phainam naksannaraga aduga siga jadum chatminaba yaba field thirakpada ai ngasai gi anoba model gumba su horakpada su aina adum guide tawbiba yaba haidai ko sugumba field je thirakpa matam daina fashion designing je taye ado ahanbadadi aija ngasai khangibdu ngamoidara adai si changaga aingonda kamain tawgani akiba phawe haidai ado ai midna se oisalaga adum ngamnaba changi haidai ado sigi matang sida ko
ꯑꯩꯒꯤ ꯐꯦꯃꯤꯂꯤꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯃꯆꯥ ꯑꯃꯇꯪ ꯂꯥꯛꯆꯒꯦ ꯑꯩꯒꯤ ꯐꯦꯃꯤꯂꯤꯁꯦ ꯑꯩꯒꯤ ꯕꯕꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯄꯨꯟꯅ ꯅꯨꯄꯥ 5ꯅꯦ ꯑꯗꯨꯒ ꯅꯨꯄꯤ 3 ꯑꯃꯒ ꯄꯨꯟꯅ 9ꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯕꯕꯥꯒ ꯍꯦꯛ ꯊꯪꯅꯕ ꯑꯩꯒꯤ ꯀꯀꯥꯁꯦ ꯃꯥꯒ ꯍꯦꯛ ꯊꯪꯅꯕ ꯑꯩꯒꯤ ꯀꯀꯥ ꯇꯤꯀꯦꯟ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯇꯤꯀꯦꯟ ꯍꯥꯏꯔꯒ ꯈꯪꯅꯩꯌꯦ ꯀꯀꯥꯁꯤꯒ ꯑꯩꯈꯣꯏ ꯕꯕꯥꯒ ꯑꯩꯈꯣꯏꯒꯤ ꯖꯣꯏꯟ ꯐꯦꯃꯤꯂꯤ ꯑꯣꯏꯕ ꯑꯗꯨꯅ ꯖꯣꯏꯟ ꯐꯦꯃꯤꯂꯤ ꯍꯥꯏꯔꯒꯁꯨ ꯀꯩ ꯍꯥꯏꯅꯤ ꯆꯥꯃꯤꯟꯅꯕ ꯂꯩꯃꯤꯟꯅꯕ ꯈꯛꯇꯪ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯁꯤꯅ ꯃꯥꯅ ꯄꯣꯛꯄꯅꯤ ꯁꯤꯅ ꯑꯩꯅ ꯄꯣꯛꯄꯅꯤ ꯀꯥꯏꯅ ꯍꯥꯏꯕꯒꯤ ꯃꯆꯥ ꯏꯆꯥ ꯅꯥꯏꯗꯕ ꯍꯥꯏꯇꯥꯔꯦ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯦ ꯆꯞ ꯃꯥꯟꯅꯅ ꯄꯨꯃꯤꯟꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯩꯅ ꯁꯨꯝ ꯌꯦꯡꯉꯨꯕꯗꯀꯣ ꯐꯤꯂꯝ ꯂꯤꯂꯥ ꯗ꯭ꯔꯃꯥꯗ ꯃꯌꯥꯝ ꯃꯆꯤꯟ ꯃꯅꯥꯎ ꯅꯨꯡꯁꯤꯅꯕꯒꯤ ꯀꯩ ꯃꯌꯥꯝ ꯂꯩꯗꯅ ꯑꯗꯨꯕꯨ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯌꯦꯡꯉꯨꯔꯒꯁꯨ ꯑꯩꯒꯤ ꯊꯃꯣꯏꯗ ꯌꯧꯁꯟꯕ ꯑꯁ ꯅꯨꯡꯁꯤꯕꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯣꯏꯔꯦ ꯈꯪꯗꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕꯕꯥꯒ ꯑꯩꯒꯤ ꯀꯀꯥꯒꯅ ꯃꯕꯥꯏꯅꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯕꯒꯤ ꯃꯕꯥꯏꯅꯤ ꯅꯨꯡꯁꯤꯅꯕꯁꯦ ꯎꯕꯗ ꯑꯁꯦꯡꯕ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯅꯨꯡꯁꯤꯕꯁꯦ ꯁꯤ ꯑꯣꯏꯔꯦ ꯀꯥꯏꯅ ꯑꯩꯉꯣꯟꯗ ꯐꯤꯜ ꯇꯧꯋꯦ ꯌꯥꯝꯅ ꯑꯩꯅꯁꯨ ꯌꯥꯝ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯗꯨꯒ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝ ꯆꯥꯎꯊꯣꯛꯆꯩꯌꯦ ꯑꯩꯒꯤ ꯁꯤꯒꯨꯝꯕ ꯏꯃꯨꯡ ꯑꯃꯗꯒꯤ ꯍꯧꯔꯛꯄꯅꯤ ꯀꯥꯏꯅ ꯍꯥꯏꯕꯗ ꯑꯗꯨꯒ ꯑꯩ ꯁꯤ ꯃꯇꯥꯡꯁꯤꯗ ꯑꯩꯒꯤ ꯖꯔꯅꯤꯒꯤ ꯂꯥꯛꯀꯦꯕꯀꯣ ꯕꯕꯥꯒ ꯀꯀꯥꯒꯅ ꯑꯃꯨꯛ ꯑꯩꯒꯤ ꯁꯤꯒꯤ ꯐꯤꯜꯁꯦ ꯑꯃꯨꯛ ꯌꯥꯗꯕ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯕꯕꯥꯒ ꯀꯀꯥꯒꯗ ꯑꯩ ꯁꯥꯎꯗꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯀꯦ ꯑꯃꯧ ꯍꯥꯏꯁꯤꯃꯛꯇꯕꯨ ꯃꯌꯥꯝꯅ ꯈꯟꯅꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯊꯕꯛꯅꯤ ꯍꯥꯏꯅ ꯈꯟꯅꯩꯕ ꯑꯗꯨꯒꯤ ꯃꯥꯏꯟꯁꯦꯠꯁꯦ ꯑꯌꯥꯝꯕꯅ ꯂꯣꯏꯅꯃꯛ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯀꯀꯥꯒ ꯕꯕꯥꯒꯁꯨ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯊꯕꯛꯅꯤ ꯍꯥꯏꯕꯒꯤ ꯌꯥꯗꯕ ꯌꯥꯗꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯑꯁ ꯅꯪ ꯑꯗꯨ ꯆꯠꯄ ꯌꯥꯔꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯔꯣꯏ ꯀꯥꯏꯅ ꯊꯤꯡꯖꯟꯕꯗꯤ ꯅꯠꯇꯕ ꯑꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯅ ꯑꯩꯒꯤ ꯃꯃꯥꯒ ꯑꯩꯒꯤ ꯑꯟꯇꯤꯒꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯃꯃꯥꯒ ꯑꯟꯇꯤꯒꯅ ꯑꯃꯨꯛ ꯑꯦꯁ ꯅꯪꯒꯤ ꯊꯕꯛꯇꯣ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯀꯔꯤꯅꯣ ꯀꯥꯏꯅꯒ ꯍꯪꯕꯤꯔꯒ ꯑꯩꯅ ꯁꯤ ꯄꯥꯝꯃꯤ ꯑꯩ ꯁꯨꯃꯥꯏꯅ ꯗꯤꯖꯥꯏꯅꯤꯡ ꯆꯠꯅꯤꯡꯉꯤ ꯈꯣꯠꯂꯤ ꯀꯥ ꯍꯥꯏꯕꯁꯦ ꯑꯩꯅ ꯗꯤꯖꯥꯏꯅꯤꯡꯒꯤ ꯃꯔꯝꯗ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯗꯤꯖꯥꯏꯅꯤꯡ ꯍꯥꯏꯕꯁꯦ ꯗ꯭ꯔꯦꯁ ꯇꯨꯕ ꯈꯛꯇꯪ ꯅꯠꯇꯦ ꯃꯃꯥ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯃꯤ ꯃꯌꯥꯝ ꯑꯃ ꯐꯦꯁ ꯇꯧꯅꯔꯛꯇꯣꯏꯅꯤ ꯀꯥꯏꯅ ꯑꯩꯅ ꯁꯨꯃꯥꯏꯅ ꯍꯥꯏꯐꯦꯠ ꯆꯥꯎꯔꯥꯛꯄ ꯑꯃꯒ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯃꯥꯒ ꯑꯟꯇꯤꯒꯅꯒ ꯑꯦꯁ ꯌꯥꯝ ꯐꯕ ꯊꯕꯛꯅꯤ ꯑꯩꯉꯣꯟꯗ ꯏꯟꯀꯔꯦꯖ ꯇꯧꯕꯤꯕꯗꯣ ꯑꯩꯉꯣꯟꯗ ꯉꯁꯥꯏꯒꯤ ꯑꯩ ꯁꯣꯟꯊꯔꯒ ꯂꯩꯔꯨꯕꯗꯣ ꯕꯕꯥꯒ ꯀꯀꯥꯒꯅ ꯌꯥꯗꯦ ꯀꯥꯏꯅ ꯈꯜꯂꯨꯔꯒ ꯑꯗꯣ ꯃꯃꯥꯒ ꯑꯟꯇꯤꯒꯗ ꯍꯦꯛꯇ ꯁꯞꯄꯣꯔꯠꯀ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯁꯦ ꯇꯝꯕ ꯆꯠꯂꯦ ꯑꯩꯁꯦ ꯍꯧꯔꯛꯑꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯁꯦ ꯋꯥꯡꯒꯣꯏꯗꯒꯤꯅꯦꯕꯀꯣ ꯑꯩꯁꯦ ꯋꯥꯡꯒꯣꯏ ꯂꯩꯐꯥꯛꯄꯝꯗꯒꯤꯅꯦ ꯋꯥꯡꯒꯣꯏꯗꯒꯤ ꯈꯔ ꯆꯪꯁꯤꯜꯂꯦ ꯀꯤꯂꯣꯃꯤꯇꯔ 2ꯃꯨꯛ ꯆꯪꯁꯤꯜꯂꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤꯁꯦ ꯒꯥꯔꯤꯒꯨꯝꯕꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯇꯥꯔꯦ ꯄꯦꯁꯦꯟꯖꯔ ꯒꯥꯔꯤꯒꯨꯝꯕꯁꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯅ ꯉꯁꯥꯏ ꯕꯕꯥꯒ ꯀꯀꯥꯒꯅꯁꯨ ꯌꯥꯗꯕꯅꯤ나 ꯒꯥꯔꯤ ꯂꯩꯕꯤꯌꯨꯁꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯕ ꯍꯥꯏꯔꯨꯔꯒꯗꯤ ꯂꯩꯕꯤꯒꯅꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯁꯨ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗ ꯉꯝꯃꯤꯈꯩꯗꯤ ꯍꯥꯏꯔꯣꯏꯒꯦ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯅꯤꯀꯣ ꯁꯤꯅ ꯑꯩ ꯑꯅꯝ ꯀꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯂꯩꯌꯦ ꯑꯗ ꯒꯥꯔꯤ ꯂꯩꯕꯤꯌꯨꯁꯨ ꯍꯥꯏꯕ ꯉꯝꯗꯕꯒꯤ ꯑꯩꯁꯦ ꯂꯥꯏꯟ ꯒꯥꯔꯤꯗ ꯆꯠꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯂꯥꯏꯟ ꯒꯥꯔꯤꯁꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯀꯤꯂꯣꯃꯤꯇꯔ 2ꯁꯦ ꯑꯩ ꯈꯣꯡꯅ ꯑꯗꯨꯝ ꯆꯠꯄ ꯋꯥꯡꯈꯣꯏ ꯕꯖꯥꯔꯕꯨ ꯆꯠꯂꯒ ꯕꯖꯥꯔꯗꯒꯤ ꯒꯥꯔꯤ ꯇꯣꯡꯉꯒ ꯑꯩꯒꯤ ꯊꯕꯛꯁꯦ ꯆꯠꯇꯣꯏꯅꯦꯕ ꯑꯩꯁꯦ ꯇꯝꯃ ꯃꯇꯝ ꯈꯔ ꯇꯝꯃꯒ ꯇꯝꯅ ꯑꯩꯁꯦ ꯐꯤꯜꯗ ꯑꯗꯨꯝ ꯇꯥꯕ ꯍꯧꯔꯛꯑꯦ ꯍꯥꯏꯕꯗꯤ ꯁꯨꯇꯤꯡꯒꯨꯝꯕ ꯑꯗꯒꯤ ꯐꯣꯇꯣꯁꯨꯠꯀꯨꯝꯕ ꯑꯗꯨꯝ ꯄꯥꯏꯕ ꯈꯔ ꯍꯧꯔꯛꯑꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯍꯔꯥꯎꯕꯗ ꯑꯍꯥꯟꯕꯒꯤ ꯍꯣꯠꯅꯅꯤꯡꯕꯗꯨ ꯐꯥꯎꯔꯛꯑꯦꯕ ꯍꯦꯟꯅ ꯍꯣꯠꯅꯅꯤꯡꯕꯗꯣ ꯐꯥꯎꯔꯛꯑꯦ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅꯒ ꯁꯤꯒꯤ ꯐꯤꯜꯁꯦ ꯆꯪꯁꯤꯟꯕ ꯍꯧꯔꯛꯄꯒꯤ ꯅꯨꯡꯉꯥꯏꯕ ꯃꯍꯥꯎꯗꯣ ꯐꯪꯕ ꯍꯧꯔꯛꯄꯗꯒꯤ ꯑꯗꯨꯏ ꯃꯇꯥꯡꯁꯤꯗ ꯀꯩꯗꯧꯒꯦ ꯍꯥꯏꯔꯒ ꯑꯩꯁꯦ ꯒꯥꯔꯤꯒ ꯅꯨꯡꯇꯤꯒꯤ ꯁꯨꯝ ꯈꯣꯡ ꯆꯠꯄ ꯍꯥꯏꯁꯦ ꯋꯥꯏꯗꯣ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯃꯆꯥꯒꯨꯝꯕ ꯂꯥꯛꯄꯁꯦ ꯂꯝꯕꯤꯗꯒ ꯑꯩꯗꯤ ꯒꯥꯔꯤ ꯃꯆꯥ ꯂꯥꯛꯄꯁꯦ ꯉꯛꯀꯁꯦ ꯍꯥꯏꯐꯦꯠ ꯆꯦꯞꯊꯔ ꯌꯦꯡꯗꯣꯏꯅꯦ ꯒꯥꯔꯤ ꯃꯅꯤꯡꯁꯤꯗ ꯃꯤ ꯍꯥꯡꯉꯤꯕ꯭ꯔꯥ ꯀꯥꯏꯅ ꯒꯥꯔꯤ ꯃꯆꯥꯒꯁꯦ ꯈꯥꯝꯃꯒ ꯍꯥꯏꯗꯤ ꯑꯝꯇ ꯈꯥꯝꯕꯤꯌꯨꯒ ꯑꯩ ꯃꯇꯦꯛ ꯑꯃꯇ ꯌꯥꯎꯖꯒꯦ ꯀꯥꯏ ꯑꯗꯨꯃꯥꯏꯅ ꯃꯤꯉꯣꯟꯗꯒ ꯐꯅꯌꯥꯝ ꯑꯗꯨꯝ ꯍꯥꯏꯖꯔꯒ ꯐꯅꯌꯥꯝ ꯌꯥꯎꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯆꯠꯂꯦ ꯃꯔꯛꯇꯒ ꯈꯥꯝꯕꯤꯔꯝꯗꯕꯒ ꯑꯗꯨꯝ ꯌꯥꯎꯋꯦ ꯏꯀꯥꯏ ꯈꯪꯗꯕꯒꯤ ꯂꯦꯚꯦꯜ ꯍꯥꯏꯔꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯈ꯭ꯔꯦ ꯑꯩꯁꯦ ꯃꯇꯝꯗꯨꯗ ꯍꯥꯏꯕꯗꯤ ꯑꯩꯅ ꯄꯥꯝꯖꯅ ꯆꯠꯆꯔꯤꯕ ꯄꯣꯠꯇꯣ ꯑꯗꯨꯇꯕꯨ ꯌꯧꯔꯗꯤ ꯍꯥꯏꯔꯒ ꯑꯗꯣ ꯍꯧꯖꯤꯛꯇ ꯈꯜꯂꯨꯔꯒꯗꯤ ꯗꯥꯀꯦꯅꯦꯟ ꯑꯩ ꯇꯁꯦꯡꯅ ꯅꯣꯛꯅꯤꯡꯕ ꯑꯃꯁꯨ ꯐꯥꯎꯋꯦ ꯑꯗꯨꯒ ꯑꯩ ꯏꯁꯥꯅ ꯌꯥꯝ ꯊꯤꯅ ꯅꯨꯡꯁꯤꯕ ꯑꯃꯁꯨ ꯐꯥꯎꯋꯦ ꯑꯩꯅ ꯃꯇꯝꯗꯨꯗ ꯇꯧꯈꯤꯕꯗꯣ ꯑꯩ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯛꯈꯤꯕꯅꯤꯀꯣ ꯍꯥꯏꯔꯒ ꯑꯗꯨꯒ ꯁꯤꯒꯤ ꯏꯟꯗꯁꯇ꯭ꯔꯤꯁꯦ ꯁꯤꯒꯤ ꯐꯤꯜꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯌꯥꯝꯅ ꯇꯐ ꯑꯣꯏꯕ ꯑꯞ ꯑꯦꯟ ꯗꯥꯎꯟ ꯂꯩꯕ ꯑꯗꯨꯒ ꯌꯥꯝ ꯗꯤꯗꯤꯀꯦꯁꯟ ꯆꯪꯉꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯅ ꯗꯥꯎꯟ ꯂꯥꯛꯑꯦ ꯀꯥꯏꯅ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨ ꯐꯥꯎꯔꯒ ꯑꯗꯨꯝ ꯂꯩꯍꯧꯔꯒꯗꯤ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯂꯩꯍꯧꯗꯣꯏꯅꯦꯕ ꯑꯗꯨꯅ ꯏꯁꯇ꯭ꯔꯣꯡ ꯑꯣꯏꯕ ꯑꯃ ꯆꯪꯉꯦ ꯍꯥꯏꯇꯥꯔꯦ ꯏꯁꯥꯁꯦ ꯑꯗꯨꯒꯨꯝꯕ ꯃꯇꯝꯁꯤꯗꯅ ꯑꯩꯒꯤ ꯏꯌꯥꯝꯕ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯃ ꯂꯩꯌꯦ ꯗꯣꯛꯇꯔ ꯔꯤꯀꯦꯜ ꯇꯣꯟꯖꯝ ꯑꯗꯨꯒ ꯀꯩꯅꯣꯒ ꯑꯩꯒꯤ ꯏꯌꯥꯝꯕ ꯗꯣꯛꯇꯔ ꯃꯉꯥꯟꯕ ꯃꯕꯥꯏꯅꯤꯁꯦ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯣꯏꯌꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯁꯣꯊꯔꯕ ꯇꯥꯏꯃꯤꯡꯁꯦ ꯁꯤꯒꯨꯝꯕ ꯃꯇꯝꯁꯤꯗ ꯑꯩꯉꯣꯟꯗ ꯃꯣꯇꯤꯚꯦꯠ ꯇꯧꯕꯤꯕꯗꯣ ꯑꯁ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯑꯗꯨ ꯑꯣꯏꯔꯒꯅ ꯁꯤ ꯊꯕꯛꯁꯦ ꯇꯧꯔꯒꯗꯤ ꯁꯤꯁꯦ ꯅꯪꯉꯣꯟꯗ ꯀꯥꯟꯅꯗꯣꯏꯅꯦ ꯅꯪ ꯑꯗꯨꯃꯥꯏꯅ ꯅꯪꯉꯣꯟꯗ ꯍꯧꯖꯤꯛꯀꯤ ꯁꯣꯏꯒꯤꯗꯣ ꯅꯪꯉꯣꯟda ꯑꯗꯨ ꯄꯔꯥ ꯑꯃ ꯇꯝꯕꯤꯅꯤ ꯀꯥꯏꯅ ꯑꯩꯉꯣꯟꯗꯒ ꯑꯐꯕꯔꯣꯝꯗ ꯑꯗꯨꯝ ꯏꯟꯀꯔꯦꯖ ꯇꯧꯕꯤꯕꯗꯣ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯃꯣꯇꯤꯚꯦꯠ ꯇꯧꯕꯤꯕꯗꯣ ꯃꯕꯥꯏꯗꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯩ ꯀꯥꯎꯕꯁꯨ ꯉꯝꯃꯣꯏ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯩꯒꯤ ꯏꯌꯥꯝꯕꯅꯤ ꯑꯅꯤꯁꯦ ꯑꯗꯨꯒ
ꯑꯩꯅ ꯁꯤꯒꯤ ꯐꯤꯜꯗ ꯆꯪꯈꯤꯕꯁꯦ ꯑꯌꯥꯝꯕꯅꯁꯨ ꯑꯩꯅ ꯄꯥꯝꯖꯕ ꯈꯇꯪꯁꯨ ꯄꯥꯝꯖꯕꯁꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯅꯤꯅꯦꯁꯦ ꯅꯤꯅꯦ ꯕꯤꯂꯥꯁꯤꯅꯤ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯀꯖꯤꯟ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯅꯤꯅꯦ ꯕꯤꯂꯥꯁꯤꯅꯤ ꯊꯧꯅꯥꯎꯖꯝ ꯑꯩꯈꯣꯏ ꯅꯤꯅꯦꯁꯦ ꯄꯣꯂꯣꯏꯁꯨ ꯁꯦꯠꯂꯦ ꯑꯗꯨꯒ ꯅꯤꯅꯦꯒꯤ ꯃꯆꯦꯁꯦ ꯑꯩꯈꯣꯏ ꯅꯤꯅꯦ ꯑꯉꯥꯡ ꯆꯥꯅ ꯑꯃ ꯂꯩꯕ ꯃꯥꯁꯨ ꯍꯥꯟꯅ ꯐꯤꯂꯝꯒꯤ ꯃꯦꯀꯞꯀ ꯇꯧꯔꯝꯃꯦꯕ ꯑꯗꯣ ꯄꯨꯄꯨ ꯍꯣꯏꯅ ꯌꯥꯗꯕꯗꯒꯤ ꯅꯨꯄꯤꯅ ꯇꯧꯕ ꯍꯥꯏꯁꯤꯃꯛꯇꯕꯨ ꯐꯤꯂꯝ ꯍꯥꯏꯁꯤꯗꯤ ꯑꯃ ꯃꯊꯦꯡ ꯃꯌꯥꯝ ꯂꯥꯛꯄꯅꯤꯅꯀꯣ ꯄꯨꯄꯨ ꯍꯣꯏꯅ ꯌꯥꯗꯕꯗꯒꯤ ꯃꯥ ꯇꯧꯈꯤꯗꯦꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯅꯤꯅꯦꯅ ꯇꯧꯔꯝꯕꯒꯤ ꯅꯤꯅꯦ ꯍꯧꯖꯤꯛꯀꯤ ꯕꯤꯂꯥꯁꯤꯅꯤꯁꯦ ꯃꯥꯁꯨ ꯄꯣꯂꯣꯏꯁꯨ ꯁꯦꯠꯄ ꯃꯦꯀꯞꯁꯨ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯀꯥꯡꯈꯟꯒꯨꯝꯕ ꯇꯨꯕ ꯈꯣꯠꯄ ꯇꯧꯕ ꯑꯗ ꯃꯥꯅꯒ ꯑꯗꯨꯝ ꯅꯤꯅꯦ ꯑꯣꯏꯔꯕꯅꯤꯅ ꯉꯥꯏꯍꯥꯛꯇꯪꯒ ꯁꯪꯕꯗꯒ ꯑꯁ ꯅꯤꯅꯦꯅ ꯀꯩꯗꯧꯔꯤꯅꯣ ꯀꯥꯟ ꯆꯪꯕ ꯈꯣꯠꯄꯗ ꯃꯥꯅꯒ ꯇꯧꯔꯝꯕ ꯊꯕꯛ ꯃꯌꯥꯝ ꯑꯩꯉꯣꯟꯗ ꯌꯥꯝ ꯇꯧꯅꯤꯡꯕ ꯑꯃ ꯐꯥꯎꯕꯗꯣ ꯅꯤꯅꯦ ꯅꯪ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯈꯨꯠꯀꯁꯦ ꯄꯛꯂꯦꯡꯒ ꯂꯦꯡꯕ ꯅꯤꯅꯦꯅ ꯆꯥꯎꯔꯀꯥꯟꯗꯗꯤ ꯑꯩꯅ ꯉꯁꯥꯏ ꯄꯥꯝꯖꯔꯤꯕ ꯄꯣꯠꯇꯨꯒ ꯅꯤꯅꯦꯅ ꯇꯧꯔꯝꯃꯤꯗꯨꯒꯗꯤ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯆꯨꯁꯟꯅꯔꯛꯑꯦꯗꯅ ꯅꯤꯅꯦꯅ ꯇꯧꯔꯒ ꯒꯥꯏꯗ ꯇꯧꯔꯒꯁꯨ ꯑꯩꯁꯦ ꯇꯝꯃꯛꯈꯤꯕꯅꯦ ꯑꯩ ꯅꯤꯅꯦꯁꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯃꯆꯥ ꯃꯆꯥ ꯑꯆꯧ ꯑꯆꯧꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯇꯥꯖꯕ ꯃꯇꯝꯗ ꯍꯥꯏꯕꯗꯤ ꯁꯤꯒꯤ ꯊ꯭ꯔꯨ ꯏꯅꯤஷꯤꯌꯦꯜ ꯁ꯭ꯇꯦꯖꯇꯒꯤ ꯉꯁꯤꯒꯤ ꯂꯦꯚꯦꯜꯁꯤ ꯐꯥꯎꯕ ꯌꯧꯔꯛꯄ ꯃꯇꯝꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯊꯦꯡꯅꯕꯤꯔꯛꯈꯤꯕ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯃꯌꯥꯝꯅ ꯁꯤꯒꯤ ꯁ꯭ꯇ꯭ꯔꯒꯜꯁ ꯃꯌꯥꯝꯁꯤꯅꯁꯨ ꯁꯤꯒꯤ ꯂꯦꯚꯦꯜꯁꯤ ꯌꯧꯔꯛꯄꯅꯦ ꯍꯥꯏꯕꯁꯦ ꯍꯥꯏꯖꯒꯦꯀꯣ ꯙꯅꯀꯥꯟꯇ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯈꯪꯖꯅꯤꯡꯕꯁꯦ ꯕ꯭ꯔꯥꯟ ꯑꯃ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯃꯃꯤꯡ ꯑꯃꯁꯨꯡ ꯃꯥꯒꯤ ꯂꯣꯒꯣꯁꯦ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯂꯧꯖꯩ ꯍꯥꯏ ꯇꯥꯔꯦ ꯏꯟ ꯑꯦꯚ꯭ꯔꯤ ꯏꯟꯇꯔꯚ꯭ꯌꯨꯁ ꯑꯩ ꯑꯗꯨꯝ ꯍꯪꯖꯩ ꯍꯥꯏ ꯇꯥꯔꯦ ꯍꯣꯏ ꯑꯗꯣ ꯗꯤ ꯀꯦ ꯗꯦꯄꯔꯁꯀꯤ ꯑꯣꯏꯅꯁꯨ ꯃꯥꯒꯤ ꯃꯃꯤꯡꯁꯤꯅ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯑꯃꯁꯨꯡ ꯃꯥꯒꯤ ꯂꯣꯒꯣꯁꯦ ꯁꯤꯅ ꯔꯤꯄ꯭ꯔꯖꯦꯟ ꯁꯤꯒꯅꯤꯐꯥꯏ ꯇꯧꯔꯤꯁꯤꯅ ꯀꯔꯤꯅꯣ ꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯈꯤꯇꯪ ꯏꯂꯥꯕꯣꯔꯦꯠꯂꯤ ꯍꯥꯏꯕꯤꯔꯝꯃꯨ ꯑꯩꯒꯤ ꯗꯤ ꯀꯦ ꯗꯦꯄꯔ ꯍꯥꯏꯕꯁꯦ ꯗꯤ ꯀꯦ ꯍꯥꯏꯕꯁꯤꯗꯤ ꯏꯅꯤꯇꯦꯟ ꯑꯩꯒꯤ ꯃꯤꯡꯗꯒꯤ ꯂꯧꯊꯣꯛꯄꯅꯦꯕꯀꯣ ꯙꯅꯀꯥꯟꯇ ꯍꯥꯏꯕꯅꯦ ꯑꯗꯨꯒ ꯗꯦꯄꯔ ꯍꯥꯏꯕꯁꯤꯅ ꯃꯤ ꯑꯃꯒꯤ ꯃꯁꯛ ꯃꯑꯣꯡ ꯍꯥꯏꯕꯗꯤ ꯃꯄꯥꯟꯊꯣꯡꯒꯤ ꯃꯁꯛ ꯃꯑꯣꯡ ꯑꯗꯨꯒ ꯗ꯭ꯔꯦꯁꯦꯁ ꯑꯗꯒꯤ ꯐꯦꯁꯅꯦꯕꯂꯤ ꯏꯟꯍꯦꯟꯁ ꯇꯧꯍꯟꯕ ꯉꯝꯕ ꯃꯤ ꯑꯃꯕꯨ ꯑꯩꯈꯣꯏꯅ ꯀꯟꯐꯤꯗꯦꯟꯁ ꯑꯗ ꯏꯂꯤꯒꯦꯟ ꯄꯨꯠ ꯑꯞ ꯇꯧꯕ ꯉꯝꯕ ꯃꯤꯗꯨꯕꯨꯅꯤ ꯍꯥꯏꯌꯦ ꯁꯤꯒꯤ ꯃꯤꯅꯤꯡꯁꯦ ꯑꯗꯣ ꯁꯤꯒꯤ ꯃꯤꯅꯤꯡꯁꯦ ꯑꯩꯅꯁꯨ ꯌꯥꯝ ꯄꯥꯝꯖꯕ ꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕꯁꯨ ꯑꯣꯏꯕ ꯑꯗꯨꯒ ꯃꯤꯑꯣꯏ ꯑꯃꯕꯨ ꯀꯃꯥꯏꯅ ꯄ꯭ꯔꯖꯦꯟꯇꯦꯕꯜ ꯑꯣꯏꯍꯟꯒꯅꯤ ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯄ꯭ꯔꯖꯦꯟꯇꯦꯕꯜ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯔꯤꯕ ꯃꯤꯗꯨꯅꯦꯕ ꯑꯩꯁꯦ ꯑꯗꯨꯅ ꯑꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯑꯩꯅ ꯍꯧꯖꯤꯛꯀꯤ ꯃꯤꯅꯤꯡꯗꯣ ꯌꯥꯝ ꯄꯥꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯒꯤ ꯃꯤꯡꯁꯦ ꯍꯥꯞꯆꯤꯜꯂꯒ ꯗꯤ ꯀꯦ ꯗꯦꯄꯔꯅ ꯑꯗꯨꯃꯥꯏꯅ ꯊꯣꯟꯈꯤꯕꯅꯦ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏ ꯇꯥꯖꯕ ꯃꯇꯝꯗ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯑꯩꯅ ꯙꯅꯀꯥꯟꯇꯗꯒꯤ ꯈꯪꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯗꯤ ꯀꯦ ꯗꯦꯚꯔꯁꯀꯤ ꯕ꯭ꯔꯦꯟ ꯃꯈꯥꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯍꯥꯏꯕꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯥꯏꯇꯦꯝꯁ ꯃꯌꯥꯝ ꯑꯃꯈꯛꯇꯤ ꯐꯪꯉꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅꯁꯨ ꯎꯖꯕ ꯃꯇꯝꯗ ꯌꯥꯝꯅ ꯐꯖ ꯐꯖꯕ ꯑꯥꯏꯇꯦꯝꯁ ꯃꯌꯥꯝ ꯈꯛꯁꯨ ꯎꯖꯩꯀꯣ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯦ ꯂꯧꯕꯤꯔꯀꯥꯟꯗ ꯀꯔꯤ ꯑꯥꯏꯇꯦꯝꯁꯅꯣ ꯙꯅꯀꯥꯟꯇꯅ ꯈꯨꯠ ꯊꯥꯕꯤꯔꯤꯁꯦ ꯀꯔꯤ ꯑꯥꯏꯇꯦꯝꯁ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯑꯌꯥꯝꯕꯅ ꯑꯩꯁꯦ ꯗ꯭ꯔꯦꯁꯀꯤꯁꯦ ꯗꯤꯖꯥꯏꯟꯗꯤ ꯂꯣꯏꯅ ꯇꯧꯋꯦꯕꯀꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯁꯤꯗꯗꯤ ꯑꯌꯥꯝꯕ ꯀꯁꯇꯃꯔꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯣꯏꯅꯃꯛ ꯇꯧꯋꯦ ꯇꯧꯕꯗꯤ ꯑꯗꯨꯕꯨ ꯑꯌꯥꯝꯕꯅꯗꯤ ꯑꯩ ꯇ꯭ꯔꯦꯗꯤꯁꯅꯦꯜꯗ ꯐꯣꯀꯁ ꯇꯧꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯕꯣꯠ ꯃꯦꯜ ꯑꯦꯟ ꯐꯤꯃꯦꯜ ꯑꯅꯤꯃꯛ ꯂꯣꯏꯅꯃꯛ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯗꯤꯖꯥꯏꯟꯒꯤ ꯃꯇꯥꯡ ꯍꯥꯏꯔꯛꯄ ꯃꯇꯝꯁꯤꯗ ꯙꯅꯀꯥꯟꯇꯒꯤ ꯁꯤꯒꯤ ꯗꯤ ꯀꯦ ꯗꯦꯚꯔꯁꯀꯤ ꯃꯥꯒꯤ ꯌꯥꯝꯅ ꯐꯖꯕ ꯌꯥꯝꯅ ꯌꯨꯅꯤꯛ ꯑꯣꯏꯕ ꯑꯃꯨꯛꯀ ꯑꯩꯈꯣꯏꯅ ꯁꯨꯝ ꯊꯦꯡꯅꯖꯕ ꯍꯥꯏꯇꯥꯔꯦ ꯋꯦꯟ ꯋꯤ ꯂꯨꯛ ꯑꯦꯠ ꯗ ꯀꯂꯔ ꯊꯤꯌꯔꯤ ꯏꯟ ꯐꯦꯁꯟ ꯗꯤꯖꯥꯏꯅꯤꯡ ꯀꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯀꯣꯟꯇꯦꯛꯁ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯃꯨꯕ ꯃꯆꯨ ꯑꯣꯔ ꯑꯦꯅꯤꯊꯤꯡ ꯋꯤꯆ ꯍꯦꯖ ꯑ ꯁꯦꯠ ꯑꯣꯐ ꯕ꯭ꯂꯦꯛ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯗꯥर्क ꯕ꯭ꯂꯨꯒꯨꯝꯕ ꯑꯗꯒꯤ ꯑꯃꯨꯕꯒꯨꯝꯕ ꯃꯆꯨꯁꯦ ꯑꯩꯈꯣꯏꯒꯤ ꯑꯀꯦ ꯑꯃꯧ ꯑꯗꯒꯤ ꯐꯖꯕ ꯑꯗꯒꯤ ꯑꯐꯕ ꯇꯥꯡꯈꯠꯄ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗ ꯑꯩꯈꯣꯏꯁꯦ ꯌꯨꯁ ꯇꯧꯅꯗꯦ ꯍꯥꯏꯇꯥꯔꯦ ꯕꯠ ꯗꯤ ꯀꯦ ꯗꯦꯚꯔꯁꯀꯤ ꯍꯟꯗꯛꯀꯤ ꯁꯤꯔꯤꯁ ꯑꯃꯈꯛ ꯎꯈꯤꯕ ꯃꯇꯝꯗ ꯑꯦꯕ꯭ꯔꯤꯊꯤꯡ ꯂꯣꯏꯅꯃꯛ ꯕ꯭ꯂꯦꯛ ꯑꯦꯟ ꯒꯣꯜ ꯇꯧꯈꯤꯕꯒꯤ ꯃꯥꯒꯤ ꯁꯤꯔꯤꯁ ꯑꯃꯈꯛꯁꯨ ꯑꯩꯈꯣꯏꯅ ꯎꯈꯤ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯕꯗꯤ ꯍꯥꯟꯅ ꯂꯩꯔꯝꯃꯤꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯔꯤꯑꯣꯇꯥꯏꯞꯀꯦꯜ ꯊꯣꯠꯁ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯕꯥꯎꯠ ꯗ ꯀꯂꯔꯁꯤꯅ ꯁꯤഗ്ꯅꯤꯐꯥꯏ ꯇꯧꯔꯤꯕ ꯁꯤꯒꯤ ꯁ꯭ꯇꯦꯔꯤꯑꯣꯇꯥꯏꯞꯀꯦꯜ ꯊꯣꯠꯁ ꯃꯌꯥꯝꯁꯦ ꯁꯤꯗꯒꯤ ꯈꯤꯇꯪ ꯅꯥꯊꯩꯔꯀꯥꯟꯗ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯕꯣꯜड ꯑꯣꯏꯅ ꯁꯤꯒꯤ ꯗꯤꯖꯥꯏꯟ ꯁꯤꯔꯤꯁ ꯑꯃꯈꯛ ꯄꯨꯊꯣꯛꯄꯤꯔꯛꯈꯤꯕꯁꯦ ꯀꯔꯤ ꯋꯥꯈꯟꯗꯒꯤꯅꯣ ꯌꯣꯔ ꯊꯣꯠꯁ ꯆꯨꯝꯃꯦ ꯕ꯭ꯂꯦꯛꯁꯦ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯒꯨꯝꯕ ꯐꯣꯡꯗꯣꯛꯄꯗ ꯁꯤꯖꯤꯟꯅꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗ ꯊꯝꯖꯒꯦꯕꯀꯣ ꯕ꯭ꯂꯦꯛꯁꯦ ꯑꯌꯥꯝꯕꯅ ꯅꯦꯒꯦꯇꯤꯞ ꯑꯦꯁꯣꯁꯤꯌꯦꯁꯟ ꯀꯣꯅꯣꯇꯦꯁꯟꯗ ꯁꯤꯖꯤꯟꯅꯩ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯗꯤꯖꯥꯏꯟꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯌꯨꯅꯤꯛ ꯑꯣꯏꯕ ꯁꯦꯟꯁ ꯑꯣꯐ ꯏꯃꯣꯁꯟ ꯑꯃꯗꯤ ꯁꯣꯐꯤꯁꯇꯤꯀꯦꯁꯟ ꯑꯣꯏꯕ ꯄꯣꯠ ꯑꯃꯒꯤ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯐꯣꯡꯗꯣꯛꯄꯗ ꯁꯤꯖꯤꯟꯅꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯕ꯭ꯂꯦꯛꯁꯦ ꯀꯦꯟꯚꯥꯁ ꯑꯃꯒꯨꯝꯕꯅꯦ ꯑꯩꯈꯣꯏꯒꯤ ꯗꯤꯞ ꯀꯟꯇ꯭ꯔꯥꯁ ꯑꯃꯁꯨꯡ ꯏꯂꯤꯒꯦꯟ ꯀꯌꯥ ꯑꯃ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯕ ꯌꯥꯕ ꯑꯩꯈꯣꯏꯒꯤ ꯕꯣꯟ ꯑꯦꯟ ꯀꯟꯐꯤꯗꯦꯟꯁ ꯄꯤꯕ ꯀꯂꯔ ꯑꯃꯅꯦꯅ ꯍꯥꯏꯅꯤꯡꯉꯦ ꯑꯗꯨꯒ ꯕ꯭ꯂꯦꯛꯁꯦ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯟꯒꯁꯨ ꯌꯥꯝꯅ ꯃꯔꯤ ꯂꯩꯅꯕ ꯃꯆꯨ ꯑꯃꯅꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯦꯛ ꯍꯥꯏꯔꯒ ꯁꯂꯥꯏ ꯇꯔꯦꯠ ꯀꯥꯏꯅ ꯍꯥꯏꯕꯁꯤꯗ ꯕ꯭ꯂꯦꯛꯁꯦ ꯌꯥꯎꯗꯕ ꯌꯥꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯈꯨꯃꯟ ꯁꯂꯥꯏ ꯀꯥꯏꯅ ꯍꯥꯏꯔꯒ ꯕ꯭ꯂꯦꯛꯁꯦ ꯑꯗꯨꯝ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯒꯁꯨ ꯃꯔꯤ ꯂꯩꯅꯕ ꯃꯆꯨꯅꯦꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒ ꯉꯁꯥꯏꯒꯤ ꯐꯠꯇꯕꯔꯣꯝꯗ ꯄꯨꯅꯕꯗꯣ ꯃꯌꯥꯝꯅ ꯕ꯭ꯂꯦꯛꯁꯦ ꯑꯗꯣ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯅ
ꯅꯣꯡꯉꯥꯟꯕꯗꯒꯤ ꯍꯦꯛ ꯑꯩꯈꯣꯏꯅ ꯄꯣꯛꯄꯗꯒꯤꯅ ꯁꯤꯕ ꯐꯥꯎ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎ ꯑꯩꯈꯣꯏꯅ ꯂꯩꯅꯔꯤꯕ ꯃꯥꯂꯦꯝꯁꯦ ꯃꯥꯂꯦꯝ ꯀꯥꯟꯅ ꯍꯥꯏꯅ ꯑꯩꯈꯣꯏ ꯄ꯭ꯔꯤꯊꯤꯕꯤ ꯃꯥꯂꯦꯝꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯃꯥꯂꯦꯝ ꯂꯩꯁꯥꯅ ꯑꯃ ꯂꯩꯗꯅ ꯑꯩꯈꯣꯏ ꯂꯥꯏꯕꯛꯇꯒ ꯅꯝꯃꯦꯕ ꯑꯗꯣ ꯃꯥꯂꯦꯝ ꯂꯩꯁꯥꯒꯤ ꯃꯆꯨꯁꯦ ꯕ꯭ꯂꯦꯛ ꯑꯣꯏꯀꯣ ꯕ꯭ꯂꯦꯛꯀꯤ ꯀꯦꯇꯦꯒꯣꯔꯤꯗ ꯆꯜꯂꯦ ꯑꯗꯨꯅ ꯕ꯭ꯂꯦꯛ ꯍꯥꯏꯕ ꯃꯆꯨꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯏꯆꯝ ꯆꯝꯕ ꯌꯥꯝꯅ ꯏꯆꯝ ꯆꯝꯕ ꯃꯆꯨ ꯑꯃꯅꯦꯅ ꯈꯟꯗꯦ ꯑꯩꯒꯤ ꯗꯤꯖꯥꯏꯟꯒꯤ ꯑꯣꯏꯅꯗꯤ ꯃꯥꯁꯦ ꯏꯃꯣꯁꯟ ꯑꯦꯇꯤꯇ꯭ꯌꯨꯠ ꯑꯗꯨꯗꯒꯤ ꯁ꯭ꯇꯦꯠꯃꯦꯟ ꯑꯃ ꯄꯤꯕ ꯌꯥꯕ ꯀꯂꯔꯅꯤ ꯁ꯭ꯇꯦꯠꯃꯦꯟ ꯑꯃ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯕ ꯀꯂꯔꯅꯦꯅ ꯊꯝꯖꯒꯦ ꯌꯥꯝꯅ ꯐꯖꯩ ꯌꯥꯝꯅ ꯐꯖꯕ ꯋꯥꯈꯜꯂꯣꯟ ꯑꯃꯒ ꯂꯣꯏꯅ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯍꯥꯏꯕꯗꯤ ꯁꯤꯒꯨꯝꯕꯁꯨ ꯌꯥꯝꯅ ꯕꯣꯜꯗ ꯑꯦꯛ ꯑꯃꯈꯛꯅꯤ ꯍꯥꯏꯖꯒꯦ ꯑꯦꯁ ꯑ ꯗꯤꯖꯥꯏꯅꯔ ꯑꯃ ꯑꯣꯏꯅ ꯃꯌꯥꯝꯅ ꯂꯩꯅꯔꯤꯕ ꯄꯔꯁꯄꯦꯛꯇꯤꯞꯇꯨ ꯊꯨꯒꯥꯏꯔꯀꯥꯟꯗ ꯑꯗꯨꯒꯤ ꯁ꯭ꯇꯦꯔꯤꯑꯣꯇꯥꯏꯞꯇꯨ ꯊꯨꯒꯥꯏꯔꯀꯥꯟꯗ ꯑꯅꯧꯕ ꯀ꯭ꯔꯤꯌꯦꯇꯤꯞ ꯑꯣꯏꯕ ꯋꯥꯔꯛ ꯑꯃꯈꯛ ꯄꯨꯊꯣꯔꯛꯄ ꯍꯥꯏꯕꯁꯦ ꯏꯠꯁ ꯋꯥꯟ ꯑꯣꯐ ꯌꯣꯔ ꯒ꯭ꯔꯦꯇꯦꯁ ꯑꯆꯤꯚꯃꯦꯟ ꯍꯥꯏꯖꯒꯦ ꯑꯦꯟ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟ ꯑꯣꯟ ꯗꯦꯠ ꯊꯦꯡꯛ ꯌꯨ ꯍꯣꯏ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯊꯅꯀꯥꯟꯇ ꯑꯩꯅ ꯑꯃꯨꯛ ꯈꯪꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯋꯦꯟ ꯋꯤ ꯂꯨꯛ ꯑꯦꯠ ꯗ ꯋꯥꯔꯜ ꯑꯕꯥꯎꯠ ꯐꯦꯁꯟ ꯗꯤꯖꯥꯏꯅꯤꯡ ꯀꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯗ ꯋꯥꯔꯜ ꯏꯁ ꯂꯨꯀꯤꯡ ꯇꯨꯋꯔꯗꯁ ꯁꯁꯇꯦꯅꯦꯕꯜ ꯐꯦꯁꯟ ꯍꯥꯏꯕꯗꯤ ꯃꯇꯧ ꯀꯔꯝ ꯇꯧꯗꯅ ꯐꯦꯁꯟꯁꯦ ꯁꯁꯇꯦꯅꯦꯕꯜ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯊꯝꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯟꯅ ꯍꯧꯖꯤꯛ ꯅꯩꯅꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯀꯣꯟꯇꯦꯛꯁ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯅ ꯁꯁꯇꯦꯅꯦꯕꯜ ꯐꯦꯁꯟꯁꯦ ꯍꯥꯏꯕꯗꯤ ꯐꯦꯁꯟ ꯗꯤꯖꯥꯏꯅꯔꯁꯤꯡꯁꯤꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣꯝꯗ ꯌꯦꯡꯗꯕꯒꯨꯝ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯕꯗꯤ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯍꯟꯗꯛ ꯇ꯭ꯔꯦꯟ ꯑꯣꯏꯔꯝꯕ ꯍꯟꯗꯛꯀꯤ ꯃꯟꯠꯇ ꯇ꯭ꯔꯦꯟ ꯑꯣꯏꯔꯝꯕ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯃꯊꯪꯒꯤ ꯆꯍꯤꯗ ꯃꯊꯪꯒꯤ ꯁꯤꯖꯟꯗ ꯑꯃꯨꯛ ꯇ꯭ꯔꯦꯟ ꯑꯣꯏꯍꯜꯂꯛꯇꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯔꯀꯦꯠꯁꯦ ꯀꯣꯟꯁꯇꯦꯟꯠꯂꯤ ꯑꯗꯨꯝ ꯄ꯭ꯂꯦ ꯇꯧꯔꯛꯄꯒꯤ ꯃꯣꯏꯒꯤ ꯀꯩꯅꯣ ꯑꯃꯈꯛ ꯂꯩ ꯍꯥꯏꯕ ꯇꯥꯔꯦ ꯀꯔꯦꯛ ꯃꯤ ꯏꯐ ꯑꯥꯏ ꯑꯦꯝ ꯔꯣꯡ ꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯇꯦꯀꯦꯟ ꯁꯤꯒꯤ ꯀꯣꯏꯁꯟꯁꯦ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯌꯦ ꯁꯤ ꯀꯣꯏꯁꯟꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯗꯤꯖꯥꯏꯅꯔꯁꯤꯡꯗ ꯌꯥꯝꯅ ꯍꯪꯕ ꯌꯥꯕ ꯋꯥꯍꯪ ꯑꯃꯅꯦ ꯁꯤ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯕ ꯃꯣꯠꯇ ꯑꯩ ꯄꯤꯖꯒꯦ ꯑꯍꯥꯟꯕꯗ ꯃꯅꯤꯄꯨꯔ ꯔꯤꯁ ꯀꯜꯆꯔ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯔꯤꯁ ꯑꯣꯏꯕ ꯀꯜꯆꯔꯁꯦ ꯑꯗꯨꯒ ꯍꯦꯔꯤꯇꯦꯖ ꯁꯤꯒꯨꯝꯕꯁꯦ ꯄ꯭ꯔꯤꯖꯥꯕ ꯇꯧꯕ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯁꯤꯁꯦ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯅꯕ ꯍꯥꯏꯇꯥꯔꯦ ꯑꯌꯥꯝꯕꯅ ꯁꯤꯒꯤꯁꯨ ꯑꯌꯥꯝꯕꯅꯦ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜ ꯑꯥꯔꯇꯤꯁꯟꯁꯤꯡ ꯑꯩꯈꯣꯏꯒꯤ ꯋꯥꯀꯔꯁꯤꯡ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯋꯥꯀꯔꯁꯤꯡ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯐꯤ ꯁꯨꯕꯗ ꯑꯗꯨꯗꯩ ꯐꯤ ꯁꯥꯕ ꯑꯗꯒꯤ ꯐꯤ ꯂꯣꯟꯕ ꯇꯥꯏꯞ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯐꯤ ꯁꯪꯕꯁꯨ ꯁꯪꯕꯁꯨ ꯃꯆꯨꯒꯤꯁꯨ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯦ ꯃꯣꯏ ꯃꯌꯥꯝꯁꯤꯗꯕꯨꯁꯨ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯃ ꯀꯩꯒꯨꯝꯕ ꯆꯦꯟꯖ ꯇꯧꯈꯤꯕ ꯃꯇꯝꯗꯗꯤ ꯃꯣꯏꯗꯗꯤ ꯊꯕꯛꯇꯣ ꯋꯥꯠꯇꯣꯏꯅꯦꯕ ꯃꯣꯏꯗꯁꯨ ꯑꯋꯥꯕ ꯑꯃ ꯃꯥꯌꯣꯛꯅꯗꯣꯏꯅꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯁꯤꯗ ꯇꯧꯔꯒꯗꯤ ꯃꯣꯏꯗꯁꯨ ꯍꯦꯟꯅ ꯊꯕꯛ ꯄꯤꯔꯦ ꯑꯗꯣ ꯃꯣꯏꯗꯁꯨ ꯀꯥꯟꯅꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯗꯁꯨ ꯑꯃꯨꯛ ꯀꯥꯟꯅꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯟꯗꯁꯨ ꯍꯦꯟꯅ ꯆꯥꯎꯈꯠꯂꯦ ꯋꯥꯡꯈꯠꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯑꯣꯏꯌꯦ ꯑꯗꯨꯒ ꯃꯇꯝꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯇꯝꯒꯤ ꯈꯣꯡꯆꯠ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯆꯦꯟꯖ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯑꯗꯨꯕꯨ ꯆꯦꯟꯖ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯇ꯭ꯔꯦꯗꯤꯁꯟ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯁꯤꯕꯨ ꯑꯩꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯃꯤꯔꯥꯏꯗꯕ ꯁꯤꯁꯤꯒ ꯑꯗꯨꯝ ꯁꯥꯒꯣꯟꯅꯔꯒ ꯍꯥꯏꯔꯒ ꯄꯨꯈꯠꯂꯒ ꯑꯗꯨꯝ ꯆꯠꯄꯁꯦ ꯁꯤ ꯄꯥꯝꯖꯩꯌꯦ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗ ꯄꯥꯝꯕꯒꯤꯗꯃꯛꯇ ꯑꯌꯥꯝꯕꯅ ꯑꯩ ꯇ꯭ꯔꯦꯗꯤꯁꯅꯦꯜꯗ ꯐꯣꯀꯁ ꯇꯧꯕꯅꯦ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯦ ꯌꯥꯝꯅ ꯀꯟꯖꯥꯔꯕꯦꯇꯤꯞ ꯑꯣꯏꯕ ꯁ꯭ꯇꯦꯠꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯗꯨꯅ ꯑꯊꯤꯡꯕ ꯀꯩ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯊꯕꯛ ꯑꯃ ꯇꯧꯅꯤꯡꯉꯦ ꯍꯥꯏꯔꯒ ꯑꯩꯅ ꯗꯤꯖꯥꯏꯟ ꯑꯃ ꯇꯧꯅꯤꯡꯉꯦ ꯑꯩꯅ ꯊꯕꯛ ꯑꯃ ꯇꯧꯅꯤꯡꯉꯦ ꯍꯦꯛꯇ ꯇꯧꯕ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯇꯧꯅꯤꯡꯉꯤꯕ ꯗꯤꯖꯥꯏꯟꯗꯣ ꯑꯗꯨ ꯑꯩꯒꯤ ꯃꯥꯏꯟꯗ ꯑꯩꯅ ꯑꯩꯒꯤ ꯋꯥꯈꯜꯗ ꯐꯥꯎꯔꯤꯕ ꯗꯤꯖꯥꯏꯟꯁꯦ ꯑꯗꯨꯃꯛ ꯇꯧꯗ꯭ꯔꯒꯗꯤ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇꯦꯕ ꯇꯧꯅꯦꯅ ꯇꯧꯔꯒꯗꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕꯗ ꯗꯤꯖꯥꯏꯟꯗ ꯇꯧꯕꯗꯤ ꯑꯃꯨꯛ ꯌꯥꯗꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯊꯤꯡꯕ ꯈꯔ ꯂꯩꯕꯅꯤꯅ ꯑꯊꯤꯡꯕ ꯂꯩꯔꯤꯁꯦ ꯑꯃꯔꯣꯝꯗꯗꯤ ꯐꯩꯌꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯅꯁꯨ ꯍꯧꯖꯤꯛꯇꯁꯨ ꯍꯥꯏꯖꯈꯤꯕꯗꯣ ꯑꯊꯤꯡꯕ ꯂꯩꯕꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯟ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯗ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯌꯥꯝꯅ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯑꯃꯗꯤ ꯑꯣꯏꯗꯣꯏꯅꯦꯕ ꯀꯔꯤꯒꯤꯅꯣꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯑꯒ ꯍꯦꯟꯅ ꯑꯇꯣꯞꯄꯗ ꯆꯠꯈꯤꯗꯕꯗꯣ ꯍꯧꯖꯤꯛꯀꯤ ꯑꯊꯤꯡꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯗ ꯈꯛꯇꯪ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜꯁꯤꯗ ꯈꯛꯇꯪ ꯐꯣꯀꯁ ꯇꯧꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯅꯕꯒꯤ ꯃꯆꯥꯛ ꯑꯃꯗꯤ ꯑꯣꯏꯌꯦ ꯑꯗꯨꯕꯨ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯗꯤ ꯗꯤꯖꯥꯏꯅꯔꯁꯤꯡꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏꯒꯤ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯕꯒꯤ ꯔꯨꯝ ꯁ꯭ꯄꯦꯁꯁꯦ ꯄꯤꯛꯁꯜꯂꯛꯄ꯭ꯔꯅ ꯈꯜꯂꯦ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯇꯥꯖꯕ ꯃꯇꯝꯗ ꯍꯥꯏꯕꯗꯤ ꯙꯅꯀꯥꯟꯇꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯁꯨ ꯌꯥꯝꯅ ꯅꯩꯅꯕ ꯌꯥꯕ ꯋꯥꯍꯩ ꯃꯌꯥꯝ ꯑꯃꯈꯛ ꯌꯥꯎꯔꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯇꯥꯖꯕ ꯃꯇꯝꯗ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯑꯃꯨꯛ ꯍꯪꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯗꯤ.ꯀꯦ ꯇꯦꯄꯔꯁꯅ ꯍꯧꯖꯤꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯥꯔꯇꯤꯁꯟꯁ ꯑꯗꯒꯤ ꯐꯤ ꯂꯣꯟꯕ ꯐꯤ ꯇꯥꯏꯕꯗꯒꯤ ꯍꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯐꯤ ꯁꯪꯕ ꯐꯥꯎꯕꯒꯤ ꯂꯦꯚꯦꯜꯗ ꯄꯨꯊꯕꯤꯔꯒ ꯋꯥ ꯉꯥꯡꯕꯤꯔꯤꯀꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯑꯃꯨꯛ ꯈꯪꯖꯅꯤꯡꯕꯁꯦ ꯗꯤ.ꯀꯦ ꯇꯦꯄꯔꯁꯀꯤ ꯑꯣꯏꯅꯗꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯥꯒꯤ ꯑꯝꯕ꯭ꯔꯦꯂꯥ ꯃꯈꯥꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥꯗꯤ ꯁꯨꯃꯥꯏꯅ ꯁꯁꯇꯦꯟ ꯇꯧꯕꯤꯔꯤ ꯃꯤꯑꯣꯏ ꯀꯌꯥꯗꯤ ꯀꯌꯥꯝꯅ ꯊꯕꯛ ꯄꯤꯕꯤꯔꯤ ꯍꯥꯏꯕꯁꯤ ꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯍꯥꯏꯕꯤꯌꯨ ꯑꯩ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯁꯦ ꯐꯤ ꯁꯨꯕ ꯁꯥꯕ ꯑꯗꯒꯤ ꯐꯤ ꯂꯣꯟꯕ ꯀꯩ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯒꯀꯣ ꯑꯩ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯃꯤ 30ꯃꯨꯛ ꯈꯛꯇꯪꯗꯤ ꯑꯩ ꯊꯕꯛ ꯄꯤꯖꯔꯤ ꯌꯥꯝꯅꯁꯨ ꯃꯤ 30ꯃꯨꯛ ꯈꯛꯇꯪ ꯍꯥꯏꯕꯁꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯃꯤꯀꯣꯛꯀ ꯊꯤꯔꯛꯄ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯌꯥꯝꯕ ꯍꯣꯏ ꯃꯤ ꯑꯗꯨ ꯃꯔꯝꯗꯕꯨꯗꯤ ꯃꯁꯤꯡꯅꯤꯀꯣ ꯑꯗꯣ ꯑꯩ ꯃꯌꯥꯝ ꯑꯃ ꯍꯦꯟꯅ ꯄꯤꯒꯦꯅꯗꯤ ꯈꯜꯂꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯒꯤ ꯂꯩꯔꯤꯕ ꯑꯩꯒꯤ ꯃꯐꯝꯁꯤꯅ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯒꯤ ꯁꯦꯜ ꯊꯨꯝꯒꯤ ꯑꯗꯨ ꯃꯌꯥꯝ ꯑꯃ ꯆꯪꯉꯦ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯂꯦꯚꯦꯜꯁꯤꯅ
ꯍꯦꯛꯇ ꯀꯥꯜꯂꯒ ꯆꯠꯂꯨꯕꯁꯨ ꯌꯥꯕ ꯅꯠꯇꯦ ꯑꯗꯣ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯂꯥꯛꯀꯗꯕꯅꯤꯗꯣ ꯑꯩ ꯃꯊꯪ ꯃꯊꯪ ꯑꯗꯨꯃꯥꯏꯅ ꯂꯥꯛꯑꯒ ꯃꯌꯥꯝ ꯑꯃ ꯄꯤꯒꯦꯅ ꯈꯜꯂꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯝꯕꯁꯨ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯏꯐꯦꯛꯇꯤꯚ ꯃꯦꯀꯥꯅꯤꯛꯁꯤ ꯋꯤꯁ ꯇꯧꯖꯒꯦ ꯑꯗꯣ ꯙꯅꯀꯥꯟꯇ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯑꯩꯅ ꯈꯪꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯗꯤ ꯑꯦꯁ ꯑ ꯗꯤꯖꯥꯏꯅꯔꯅꯤ ꯍꯥꯏꯔꯒꯗꯤ ꯑꯗꯨꯝ ꯊꯣꯛꯂꯛꯀꯗꯣꯏꯅꯤ ꯃꯌꯥꯝꯁꯦꯀꯣ ꯑꯦꯁ ꯑ ꯗꯤꯖꯥꯏꯅꯔꯅꯤ ꯍꯥꯏꯔꯒ ꯑꯗꯨꯒ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯉꯁꯥꯏꯁꯨ ꯀꯩꯅꯣ ꯙꯅꯀꯥꯟꯇꯅ ꯍꯥꯏꯕꯤꯈꯤꯕꯗꯣ ꯃꯈꯣꯏꯒꯤ ꯑꯦꯔꯤꯌꯥ ꯑꯣꯐ ꯀꯩꯅꯣꯁꯦ ꯑꯦꯛꯁꯄ꯭ꯂꯣꯔꯤꯡ ꯗꯤꯖꯥꯏꯅꯤꯡꯁꯦ ꯁꯤꯒꯤꯁꯦ ꯑꯗꯨꯝ ꯇ꯭ꯔꯦꯗꯤꯁꯟꯗ ꯑꯗꯨꯝ ꯇꯥꯔꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯏꯊꯅꯤꯛ ꯋꯦꯌꯔꯗꯒꯨꯝꯕ ꯑꯗꯨꯝ ꯇꯥꯔꯒ ꯑꯗꯨꯝ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯗꯤꯖꯥꯏꯅꯔꯅꯦ ꯍꯥꯏꯇꯥꯔꯗꯤ ꯐꯅꯦꯛ ꯐꯤ ꯕ꯭ꯂꯥꯎꯁ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯑꯗꯒꯤ ꯀꯨꯔꯇꯥ ꯏꯟ ꯔꯤꯌꯔ ꯀꯦꯁꯦꯁ ꯀꯨꯔꯇꯥ ꯅꯨꯄꯥꯒꯤꯁꯤꯗꯤ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯃꯤꯔꯥꯏꯕꯤꯔꯕꯒꯨꯝꯕꯅꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯐꯦꯁꯟ ꯗꯤꯖꯥꯏꯅꯤꯡꯒꯤ ꯃꯇꯥꯡꯁꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯑꯗꯣ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯅ ꯀꯔꯤ ꯃꯔꯝꯒꯤꯅꯦꯅ ꯑꯗꯨꯃꯥꯏꯅ ꯈꯟꯒꯗꯕ ꯃꯥꯜꯂꯦ ꯕꯤꯀꯣꯁ ꯋꯥꯏ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯃꯥꯔꯀꯦꯠꯁꯦ ꯌꯥꯝ ꯄꯤꯛꯁꯤꯜꯂꯛꯄꯒꯤ ꯃꯑꯣꯡꯗ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃꯈꯛꯇ ꯑꯗꯨꯝ ꯀꯟꯐꯥꯏꯟ ꯇꯧꯔꯒ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯃꯈꯛꯁꯨ ꯎꯏ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯁꯤꯒꯤꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯦꯅ ꯈꯟꯕꯤ ꯑꯦꯁ ꯑ ꯗꯤꯖꯥꯏꯅꯔ ꯑꯃ ꯑꯣꯏꯅ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗ ꯑꯩ ꯊꯝꯖꯒꯦ ꯑꯌꯥꯝꯕꯅ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯗꯤꯖꯥꯏꯟꯁꯦ ꯂꯣꯏꯅꯃꯛ ꯇꯧꯖꯩ ꯍꯥꯏꯇꯥꯔꯦ ꯑꯌꯥꯝꯕꯅ ꯍꯥꯏꯕꯗꯤ ꯁꯨꯇꯤꯡꯒꯨꯝꯕ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯐꯤꯂꯝꯒꯤ ꯑꯗꯨꯗꯒꯤ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣꯒꯤ ꯂꯥꯛꯄꯗꯁꯨ ꯁ꯭ꯀ꯭ꯔꯤꯞꯇꯨꯅ ꯗꯤꯃꯥꯟ ꯇꯧꯕꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯗ꯭ꯔꯦꯁ ꯑꯗꯨꯝ ꯄꯤ ꯑꯗꯨꯒ ꯀꯁꯇꯃꯔꯒꯤ ꯑꯄꯥꯝꯕꯒꯤ ꯃꯈꯥꯁꯨ ꯄꯣꯜꯂꯦꯀꯣ ꯑꯗꯨꯒ ꯄꯦꯖꯦꯟꯒꯨꯝꯕ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯋꯥꯔꯤꯅꯤ ꯏꯚꯤꯅꯤꯡ ꯒꯥꯎꯟ ꯑꯗꯨꯗꯒꯤ ꯀꯦꯖꯨꯋꯦꯜ ꯑꯗꯨꯃꯥꯏꯅ ꯗꯤꯖꯥꯏꯟꯗꯤ ꯂꯣꯏꯅꯃꯛ ꯇꯧꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯍꯦꯟꯅ ꯇꯧꯕꯗꯤ ꯑꯩ ꯇ꯭ꯔꯦꯗꯤꯁꯅꯦꯜꯗ ꯇꯧꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯟꯁꯦ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯐꯖꯕꯁꯤꯒꯤ ꯃꯊꯛꯇ ꯑꯩꯅꯁꯨ ꯍꯦꯟꯅ ꯐꯖꯔꯤꯁꯦ ꯍꯦꯟꯅ ꯐꯖꯍꯟꯅꯤꯡꯕ ꯑꯗꯨꯅ ꯑꯩ ꯇ꯭ꯔꯦꯗꯤꯁꯅꯦꯜꯗ ꯑꯌꯥꯝꯕꯅ ꯑꯩ ꯐꯣꯀꯁ ꯇꯧꯖꯕꯅꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯇꯥꯖꯕ ꯃꯇꯝꯗ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯙꯅꯀꯥꯟꯇꯗꯒꯤ ꯑꯩꯅ ꯈꯪꯖꯅꯤꯡꯕꯁꯦ ꯙꯅꯀꯥꯟꯇ ꯉꯁꯥꯏꯒꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯁꯤꯡꯗꯁꯨ ꯙꯅꯀꯥꯟꯇꯅ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤꯈꯤꯕ ꯃꯇꯝꯗ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯍꯥꯏꯕꯗꯤ ꯄꯤꯛꯏꯉꯩꯗꯒꯤ ꯍꯧꯅ ꯑꯗꯨꯝ ꯁꯤꯒꯨꯝꯕ ꯄꯦꯖꯦꯟꯇ꯭ꯔꯤ ꯑꯗꯒꯤ ꯗ꯭ꯔꯦꯁ ꯗꯤꯖꯥꯏꯅꯤꯡ ꯑꯦꯅꯤꯊꯤꯡ ꯔꯤꯂꯦꯇꯦഡ് ꯇꯨ ꯒ꯭ꯂꯦꯃꯔ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯁꯤꯁꯦ ꯌꯥꯝꯅ ꯄꯥꯝꯅ ꯑꯗꯨꯃꯥꯏꯅ ꯍꯧꯕꯤꯔꯛꯈꯤꯕ ꯑꯗꯨꯒꯨꯝꯕ ꯑꯉꯥꯡ ꯃꯆꯥ ꯑꯃꯈꯛ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯍꯧꯕꯤꯔꯛꯈꯤꯅꯁꯨ ꯇꯥꯖꯩ ꯑꯗꯣ ꯁꯤꯒꯤ ꯁ꯭ꯇꯦꯖꯁꯤ ꯌꯧꯔꯛꯄ ꯃꯇꯝꯁꯦ ꯏꯁꯥꯒꯤ ꯄꯦꯁꯟꯁꯤꯅ ꯏꯁꯥꯒꯤ ꯄ꯭ꯔꯣꯐꯦꯁꯟ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯑꯣꯏꯔꯛꯄꯁꯦ ꯏꯁꯥꯗ ꯀꯔꯤ ꯐꯥꯎꯋꯤ ꯁꯤꯒꯤ ꯑꯦꯛꯁꯥꯏꯠꯃꯦꯟꯗꯨꯁꯨ ꯈꯤꯇꯪ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯨ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯤ ꯄꯦꯁꯟꯗꯒꯤ ꯄ꯭ꯔꯣꯐꯦꯁꯟ ꯑꯣꯜꯂꯛꯄꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏꯌꯦ ꯑꯩꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯋꯦ ꯑꯩ ꯑꯦꯛꯁꯥꯏꯠꯃꯦꯟ ꯑꯗꯨꯗꯒꯤ ꯁꯦꯇꯤꯁꯐꯦꯛꯁꯟ ꯑꯃ ꯑꯩꯉꯣꯟꯗ ꯕ꯭ꯂꯦꯝ ꯑꯣꯏꯕ ꯃꯍꯥꯎ ꯑꯃ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯐꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕꯗꯤ ꯑꯩꯅ ꯄꯥꯝꯅ ꯇꯧꯖꯕ ꯊꯕꯛꯇꯣ ꯑꯗꯨꯗ ꯋꯥꯕꯗꯨꯒ ꯑꯩꯅ ꯄꯥꯝꯗ ꯊꯕꯛꯇꯣ ꯇꯧꯗ ꯌꯥꯗꯕꯒꯤ ꯇꯧꯕꯗꯨꯒ ꯑꯅꯤꯁꯤꯒꯤ ꯈꯦꯠꯅꯕꯁꯦ ꯌꯥꯝ ꯂꯩꯌꯦ ꯌꯥꯝ ꯊꯤꯅ ꯈꯦꯠꯅꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯅ ꯉꯁꯥꯏꯒꯤ ꯄꯥꯝꯖꯅ ꯆꯪꯈꯤꯕ ꯑꯣꯏꯕꯅꯤꯅ ꯀꯩꯒꯨꯝꯕ ꯑꯩꯅ ꯗꯤꯖꯥꯏꯟ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯗꯤꯖꯥꯏꯟ ꯑꯃ ꯇꯧꯕ ꯗꯤꯖꯥꯏꯟ ꯑꯃ ꯄꯨꯊꯣꯛꯄ ꯍꯥꯏꯕꯁꯤꯕు ꯑꯔꯥꯏꯕꯗꯤ ꯅꯠꯇꯦ ꯍꯥꯏꯔꯤꯕ ꯌꯥꯝꯅ ꯇꯔꯥꯏꯅꯗꯤ ꯇꯧꯕ ꯌꯥꯗꯦ ꯑꯗꯨꯕꯨ ꯗꯤꯖꯥꯏꯟ ꯑꯃ ꯄꯨꯊꯣꯛꯄꯗ ꯑꯋꯥꯕꯗꯣ ꯑꯩ ꯉꯁꯥꯏꯒꯤ ꯗꯤꯖꯥꯏꯟꯗꯣ ꯑꯩ ꯋꯥꯈꯜꯁꯤꯗ ꯈꯜꯂꯤꯕ ꯑꯩꯒꯤ ꯗꯤꯖꯥꯏꯟꯗꯣ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯋꯥꯖꯔꯒꯁꯨ ꯗꯤꯖꯥꯏꯟꯗꯨꯅ ꯂꯣꯏꯔꯒ ꯏꯃꯥꯡꯁꯤꯗ ꯂꯩꯕ ꯃꯇꯝꯗ ꯉꯁꯥꯏ ꯑꯋꯥꯕ ꯄꯨꯝꯕꯗ ꯄꯨꯡꯀꯥꯎ ꯀꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯋꯦꯅ ꯑꯩ ꯍꯥꯏꯖꯅꯤꯡꯉꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯇꯥꯖꯕ ꯃꯇꯝꯗ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯑꯩꯅ ꯙꯅꯀꯥꯟꯇꯗꯒꯤ ꯍꯪꯖꯅꯤꯡꯕꯁꯦ ꯙꯅꯀꯥꯟꯇ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯗꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯏꯠꯁ ꯑꯦꯟ ꯏꯔꯥ ꯑꯣꯐ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯍꯥꯏꯕ ꯇꯥꯔꯦ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯤꯗ ꯑꯩꯈꯣꯏꯅ ꯃꯦꯅꯤ ꯊꯤꯡꯁ ꯑꯥꯔ ꯍꯦꯄꯅꯤꯡ ꯏꯟ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯑꯗꯣ ꯑꯦꯁ ꯑ entrepreneur ꯑꯃ ꯑꯣꯏꯅ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯙꯅꯀꯥꯟꯇꯅꯗꯤ how are you handling your social media and how is social media important in the growth of your business ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯦ ꯌꯥꯝꯅ ꯀꯥꯟꯅꯕ ꯄ꯭ꯂꯦꯠꯐꯣꯝ ꯑꯃꯅꯤ ꯑꯩꯈꯣꯏ ꯐꯦꯁꯟ ꯗꯤꯖꯥꯏꯅꯤꯡ ꯇꯧꯕ ꯑꯩꯈꯣꯏ ꯕꯤꯖꯤꯅꯦꯁꯁꯤꯡꯒꯤꯗꯤ ꯌꯥꯝꯅ ꯑꯆꯧꯕ ꯄ꯭ꯂꯦꯠꯐꯣꯝ ꯑꯃꯅꯤ ꯍꯥꯏꯅꯤꯡꯉꯦ ꯑꯗꯨꯒ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯤꯗ ꯀꯩꯒꯨꯝꯕ ꯑꯩꯅ ꯑꯩꯒꯤ ꯄꯣꯠ ꯑꯃ ꯁꯣꯀꯦꯁ ꯇꯧꯒꯦ ꯑꯗꯒꯤ ꯑꯩꯒꯤ ꯄꯣꯠ ꯑꯃ ꯃꯌꯥꯝꯗ ꯈꯪꯍꯟꯒꯦ ꯍꯥꯏꯔꯒꯗꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯃꯇꯦꯡ ꯌꯥꯝ ꯆꯪꯉꯦ ꯍꯥꯏꯇꯥꯔꯦ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯑꯗꯒꯤ ꯋꯥꯔꯜ ꯋꯥꯏꯗ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯗꯤꯌꯦꯟꯁꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯑꯃꯁꯨ ꯐꯪꯍꯜꯂꯦ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗꯒꯤ ꯑꯗꯨꯒ ꯋꯥꯔꯤꯅꯤ ꯑꯩꯒꯤ ꯁ꯭ꯇꯣꯔꯗ ꯂꯥꯛꯑꯒ ꯃꯤꯅ ꯑꯩꯒꯤ ꯄꯣꯠꯇꯣ ꯍꯥꯏꯕꯗꯤ ꯂꯝ ꯑꯔꯥꯞꯄꯗꯒꯤ ꯁ꯭ꯇꯣꯔꯕꯨꯛ ꯂꯥꯛꯄ ꯍꯥꯏꯁꯦ ꯄꯣꯠꯇꯣ ꯄꯥꯝꯕ ꯌꯥꯎꯔꯝꯗ꯭ꯔꯒꯗꯤ ꯑꯄꯥꯝꯕ ꯄꯥꯝꯗꯕ ꯍꯥꯏꯕ ꯃꯤꯒꯤ ꯑꯄꯥꯝꯕꯅꯤꯗ ꯑꯗꯨꯅ ꯑꯩꯒꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯄꯦꯖꯇ ꯑꯗꯨꯃꯥꯏꯅ ꯆꯪꯉꯒ ꯁꯤ ꯄꯣꯠꯁꯦ ꯄꯥꯝꯃꯦꯒ ꯍꯥꯏꯔꯒ ꯌꯨꯝꯗꯒꯤ ꯑꯗꯨꯝ ꯑꯣꯔꯗꯔ ꯇꯧꯕ ꯌꯥꯕꯗꯣ ꯑꯗꯨ ꯁꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯂꯩꯔꯝꯕꯒꯤꯅꯦꯕ ꯑꯗꯣ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯟꯅꯩꯌꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯒ ꯃꯇꯝꯁꯤꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯆꯠꯅꯕꯤ ꯃꯇꯝꯗ ꯀꯩ ꯆꯠꯅꯔꯤ ꯀꯩ ꯃꯇꯝꯁꯤꯒꯤ ꯀꯩ ꯍꯣꯡꯂꯛꯏ ꯍꯥꯏꯕꯁꯤꯁꯨ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯅ ꯂꯣꯏꯅꯃꯛ ꯈꯪꯍꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯤꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯐꯤꯗꯕꯦꯛ ꯍꯥꯏꯒꯗ꯭ꯔꯥ ꯑꯐꯕꯕꯨ ꯑꯣꯏꯕ ꯌꯥꯏ ꯐꯠꯇꯕꯕꯨ ꯑꯣꯏꯕ ꯌꯥꯏ ꯑꯗꯨ ꯁꯦꯝꯗꯣꯛꯄꯒꯤ ꯃꯇꯝꯁꯦ ꯑꯗꯨ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯑꯩꯅ ꯌꯦꯡꯉꯒ ꯑꯩꯅ ꯁꯤ ꯇꯧꯔꯝꯃꯤꯁꯦ ꯁꯤ ꯂꯥꯜꯂꯦꯕꯨ ꯍꯥꯏꯔ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯦ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯃꯥꯏꯅ ꯁꯤꯖꯤꯟꯅꯔꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯟꯅꯩꯅ ꯈꯜꯂꯦ ꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯖꯩ ꯄꯣꯠ ꯑꯃ ꯄꯤꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯑꯐꯕ ꯚꯦꯂ꯭ꯌꯨꯁꯨ ꯉꯥꯛꯇ ꯑꯣꯏꯅ ꯂꯧꯊꯣꯛꯑꯒ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯏꯁꯥꯒꯤ ꯒ꯭ꯔꯣꯠꯁꯨ ꯑꯣꯏꯍꯧꯕ ꯏꯁꯥꯒꯤ ꯕꯤꯖꯤꯅꯦꯁꯀꯤ ꯒ꯭ꯔꯣꯠꯁꯨ ꯑꯣꯏꯍꯧꯕꯅꯦ ꯙꯅꯀꯥꯟꯇꯅ ꯇꯥꯛꯄꯤꯔꯤꯁꯦꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯙꯅꯀꯥꯟꯇ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏꯅ ꯍꯪꯖꯅꯤꯡꯕꯁꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝꯁꯤꯅꯁꯨ ꯁꯣꯁꯤ ꯌꯦꯡꯕꯤꯔꯛꯄ ꯃꯇꯝꯁꯤꯗ ꯙꯅꯀꯥꯟꯇ ꯑꯣꯔ DK ꯇꯦꯄꯔꯁꯦ ꯈꯪꯕꯤꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯝꯒꯅꯤ ꯈꯪꯗꯕꯁꯨ ꯃꯌꯥꯝꯈꯛ ꯌꯥꯎꯔꯝꯒꯅꯤꯅ ꯍꯥꯏꯖꯒꯦꯀꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯍꯥꯏꯕꯗꯤ ꯀꯗꯥꯏꯗ ꯋꯦꯔ ꯀꯦꯟ ꯗꯦ ꯐꯥꯏꯟ ꯌꯨ ꯏꯟ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯀꯔꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯝ ꯄꯥꯏꯕꯤ
ꯊꯝꯕꯤꯒꯦ ꯑꯗꯨꯒꯤ ꯑꯦꯀꯥꯎꯟ ꯅꯦꯝꯁꯤꯡꯗꯨꯁꯨ ꯍꯥꯏꯕꯤꯔꯝꯃꯣ so that they can follow you ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯐꯖꯕ ꯆꯥꯟꯁ ꯑꯃꯅꯦ ꯑꯩ ꯏꯟꯁꯇꯥꯒꯨꯝꯕ ꯑꯗꯒꯤ ꯑꯩ ꯇ꯭ꯋꯤꯇꯔꯁꯨ ꯄꯥꯏ ꯇ꯭ꯋꯤꯇꯔꯒꯨꯝꯕꯅ ꯑꯃꯨꯛ ꯀꯌꯥ ꯑꯦꯛꯇꯤꯚ ꯑꯣꯏꯗ꯭ꯔꯦ ꯑꯩ ꯁꯨꯝ ꯄꯥꯏꯕꯗꯤ ꯄꯥꯏ ꯑꯗꯨꯒ ꯏꯟꯁꯇꯥꯒ ꯐꯦꯁꯕꯨꯛꯀꯅ ꯍꯦꯟꯅ ꯑꯩ ꯃꯦꯟ ꯑꯣꯏꯅ ꯄꯥꯏ ꯑꯦꯛꯇꯤꯚ ꯑꯣꯏ ꯑꯩꯒꯤ ꯃꯤꯡꯁꯦ ꯗꯤ ꯀꯦ ꯗꯦꯄ ꯕꯥꯏ ꯙꯅꯀꯥꯟꯇ ꯊꯅꯥꯎꯖꯝꯅ ꯂꯩꯌꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯇꯥꯖꯕ ꯃꯇꯝꯗ ꯙꯅꯀꯥꯟꯇ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯈꯪꯖꯅꯤꯡꯕꯁꯦ ꯙꯅꯀꯥꯟꯇꯒꯤ ꯋꯥꯔꯛ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯦꯡꯕ ꯃꯇꯝꯁꯤꯗ ꯙꯅꯀꯥꯟꯇꯁꯦ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇꯨꯜꯁ ꯃꯌꯥꯝ ꯑꯃꯈꯛ as an artist ꯑꯃ ꯑꯣꯏꯅ ꯑꯩꯗꯤ ꯗꯤꯖꯥꯏꯅꯔ ꯈꯛꯇꯪꯅꯦ ꯍꯥꯏꯅ ꯙꯅꯀꯥꯟꯇꯁꯦ ꯂꯧꯖꯗꯦ ꯍꯥꯏꯕ ꯇꯥꯔꯦ ꯌꯨ as an artist ꯑꯃ ꯑꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ you use different kinds of weapons ꯍꯥꯏꯇꯥꯔꯦꯀꯣ to portray your art you use different kinds of weapons ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯖꯕꯁꯦ ꯙꯅꯀꯥꯟꯇꯒꯤ ꯑꯣꯏꯅ the use of visual mediumꯁꯦ ꯐꯣꯇꯣꯒ꯭ꯔꯥꯐꯤꯁꯦ ꯌꯥꯝ ꯐꯖꯅ ꯌꯨꯁ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯙꯅꯀꯥꯟꯇꯒꯤ ꯃꯥꯒꯤ ꯗꯤꯖꯥꯏꯟꯁꯤꯡꯁꯤꯗ ꯍꯥꯏꯇꯥꯔꯦ ꯐꯣꯇꯣꯒ꯭ꯔꯥꯐꯤꯁꯦ ꯌꯨꯁ ꯇꯧꯋꯦ ꯍꯥꯏꯗꯅꯁꯨ ꯐꯣꯇꯣꯒ꯭ꯔꯥꯐꯤꯁꯦ ꯈꯛꯇꯪ ꯂꯥꯏꯛ ꯃꯣꯗꯦꯜ ꯑꯃꯅ ꯑꯩꯒꯤ ꯗꯤꯖꯥꯏꯟꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯁꯦꯠꯂꯒ ꯂꯦꯞꯄꯗꯨ ꯈꯛꯇꯪ ꯅꯠꯇꯕꯤꯗ ꯍꯥꯏꯕ ꯇꯥꯔꯦ you try to tell a story through your photography ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯁꯤꯒꯤ ꯃꯇꯥꯡꯁꯦ importance of photography in your business ꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯍꯥꯏꯕꯤꯌꯨ so that people can learn a lot from you ꯗꯀꯦꯅꯟ ꯌꯥꯝꯅ ꯐꯖꯕ ꯀꯣꯏꯁꯟꯁꯦ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗꯀꯣ ꯑꯩꯅ ꯇꯧꯖꯔꯤꯁꯦ ꯑꯗ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗ ꯊꯝꯖꯒꯦ ꯐꯣꯇꯣꯒ꯭ꯔꯥꯐꯤꯁꯦ ꯐꯦꯁꯟ ꯗꯤꯖꯥꯏꯅꯤꯡꯗ ꯌꯥꯝꯅ ꯑꯆꯧꯕ ꯔꯣꯜ ꯂꯧꯋꯦ ꯍꯥꯏꯕꯗꯤ ꯐꯦꯁꯟ ꯗꯤꯖꯥꯏꯅꯤꯡ ꯆꯥꯎꯈꯠꯍꯟꯕ ꯍꯤꯡꯍꯟꯕꯗ ꯐꯣꯇꯣꯒ꯭ꯔꯥꯐꯤꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯩ ꯍꯥꯏꯇꯥꯔꯦ ꯁꯝꯅ ꯍꯥꯏꯔꯒꯗꯤ ꯌꯨꯝ ꯑꯃ ꯁꯥꯔꯒꯗꯤ ꯌꯨꯝꯕꯤ ꯂꯩ ꯑꯗꯨꯃꯥꯏꯅ ꯐꯣꯇꯣꯒ꯭ꯔꯥꯐꯤꯁꯤꯅ ꯌꯨꯝꯕꯤꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯚꯤꯖꯨꯋꯦꯜ ꯀꯝꯃꯨꯅꯤꯀꯦꯁꯟ ꯑꯩꯈꯣꯏꯅ ꯄꯣꯠ ꯑꯃ ꯁꯣꯀꯦꯁ ꯇꯧꯒꯦ ꯑꯗꯒꯤ ꯁꯣꯀꯦꯁ ꯇꯧꯕ ꯍꯥꯏꯂꯥꯏꯠ ꯇꯧꯕꯗ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯥꯟ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯃ ꯕꯤꯜ ꯇꯧꯕꯗꯁꯨ ꯐꯣꯇꯣꯒ꯭ꯔꯥꯐꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯆꯧꯕ ꯔꯣꯜ ꯂꯧꯋꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯀꯩꯗ ꯄ꯭ꯔꯃꯣꯁꯟ ꯇꯧꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁꯇ ꯀꯩꯗ ꯐꯣꯇꯣꯒ꯭ꯔꯥꯐꯤꯅ ꯑꯆꯧꯕ ꯃꯇꯦꯡ ꯄꯥꯡꯉꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯇꯦꯀꯦꯟꯍꯦꯟꯅ ꯊꯝꯕꯤꯈꯤꯕ ꯑꯩꯒꯤ ꯐꯣꯇꯣꯗ ꯇꯣꯉꯥꯟꯕ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯔꯣꯜ ꯂꯣꯟꯕ ꯑꯃ ꯌꯥꯎꯋꯦ ꯍꯥꯏꯕꯗꯣ ꯑꯌꯥꯝꯕꯅ ꯑꯩꯅ ꯗꯤꯖꯥꯏꯟ ꯑꯃ ꯇꯧꯔꯦꯕ ꯄꯣꯠꯁꯦ ꯗꯤꯖꯥꯏꯟ ꯑꯃ ꯇꯧꯔꯦ ꯑꯩꯅ ꯇꯧꯔꯤꯕ ꯗꯤꯖꯥꯏꯟꯗꯣ ꯃꯌꯥꯝꯗ ꯎꯠꯇꯣꯏꯅꯦꯕ ꯃꯌꯥꯝꯗ ꯎꯠꯄ ꯍꯥꯏꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯐꯣꯟ ꯑꯃ ꯇꯧꯔꯒ ꯐꯣꯇꯣ ꯑꯃ ꯀꯥꯞꯄꯒ ꯎꯠꯂꯒ ꯑꯩꯒꯤ ꯄꯣꯠꯇꯣ ꯑꯩꯅ ꯑꯦꯛꯁꯄꯦꯛ ꯇꯧꯔꯤꯗꯣ ꯌꯧꯔꯣꯏꯕ ꯑꯗꯣ ꯐꯣꯇꯣꯒ꯭ꯔꯥꯐꯔꯗꯨꯒꯤ ꯐꯣꯇꯣꯒ꯭ꯔꯥꯐꯤꯒꯤ ꯃꯈꯥ ꯌꯥꯝ ꯄꯣꯜꯂꯦꯕ ꯃꯥꯅ ꯅꯝꯃꯤꯕ ꯃꯥꯒꯤ ꯈꯨꯅꯝ ꯂꯥꯟꯅ ꯃꯥꯅ ꯐꯖꯍꯜꯂꯤꯒꯩ ꯑꯩꯒꯤ ꯚꯦꯂꯨꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯗꯣꯏꯅꯦꯕ ꯑꯩꯒꯤ ꯄꯣꯠꯇꯣ ꯍꯦꯟꯅ ꯐꯖꯍꯟꯗꯣꯏꯅꯦꯕ ꯑꯗꯨꯅ ꯐꯣꯇꯣ ꯑꯃ ꯀꯥꯞꯄ ꯐꯣꯇꯣꯁꯨꯠ ꯑꯃ ꯇꯧꯕꯗ ꯇꯁꯦꯡꯅ ꯏꯆꯝ ꯆꯝꯅ ꯇꯧꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦ ꯀꯩꯒꯨꯝꯕ ꯊꯤꯝ ꯑꯃ ꯄꯤꯔꯒ ꯃꯅꯨꯡꯗ ꯃꯔꯣꯟ ꯑꯃ ꯂꯣꯜꯂꯒ ꯃꯌꯥꯝꯗ ꯎꯕꯗ ꯀꯔꯤꯅꯣ ꯍꯪꯍꯟꯕꯗꯣ ꯈꯪꯍꯟꯅꯤꯡꯕ ꯃꯌꯥꯝꯗ ꯍꯪꯍꯟꯅꯤꯡꯕ ꯑꯃ ꯐꯥꯎꯍꯟꯕꯗꯣ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯩꯒꯤꯗꯤ ꯑꯌꯥꯝꯕꯅ ꯃꯈꯥ ꯇꯥꯔꯛꯄꯁꯤꯗ ꯙꯅꯀꯥꯟꯇ ꯑꯩꯅ ꯑꯃꯨꯛ ꯍꯪꯖꯅꯤꯡꯕꯁꯦ ꯙꯅꯀꯥꯟꯇꯒꯤ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯇꯥꯖꯕ ꯃꯇꯝꯗ ꯅꯣꯠ ꯑꯣꯟꯂꯤ ꯐꯤ ꯁꯥꯕꯤ ꯐꯤ ꯁꯨꯕꯤ ꯐꯤ ꯁꯪꯕꯤ ꯈꯛꯇꯪ ꯅꯠꯇꯕꯤꯗ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯙꯅꯀꯥꯟꯇ ꯌꯨ ꯑꯥꯔ ꯑꯣꯜꯁꯣ collaborating with many of the photographers haiba tare to create that magic haiba tare sigi matang sasu who are all those person who is behind all those magic sigi matang do haibi ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯃ ꯂꯩꯌꯦ ꯑꯩꯅ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯩꯅ ꯍꯧꯗꯣꯛꯃꯤꯟꯅꯔꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯃꯥꯒꯤꯗꯤ ꯍꯥꯟꯅ ꯑꯣꯜꯔꯦꯗꯤ ꯂꯩꯔꯕꯅꯦ ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯩꯕꯨ ꯀꯩꯅꯣ ꯇꯧꯕꯤꯕ ꯑꯩ ꯄꯟꯖꯤꯔꯥꯖ ꯐꯣꯇꯣꯒ꯭ꯔꯥꯐꯤꯅ ꯑꯃ ꯂꯩꯌꯦ ꯑꯩꯒ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯕꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯗꯥ ꯄꯟꯖꯤꯔꯥꯖꯁꯦ ꯃꯥꯁꯦ ꯌꯥꯝ ꯐꯩꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯃꯥꯒ ꯑꯩꯅ ꯑꯅꯧꯕ ꯀꯩꯒꯨꯝꯕ ꯑꯅꯧꯕ ꯑꯃ ꯑꯩꯒꯤ ꯀꯟꯁꯦꯞ ꯂꯩꯕꯁꯦ ꯃꯉꯣꯟꯗꯒ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅꯒ ꯁꯨꯠꯀ ꯌꯥꯝ ꯇꯧꯋꯤ ꯑꯗꯨꯒ ꯑꯌꯥꯝꯕꯅꯗꯤ ꯑꯩꯁꯦ ꯀ꯭ꯔꯤꯌꯦꯇꯤꯞ ꯁꯥꯏꯀꯜ ꯑꯃ ꯂꯩꯌꯦ ꯀ꯭ꯔꯤꯌꯦꯇꯤꯞ ꯁꯥꯏꯀꯜꯒꯤ ꯑꯩꯒꯤ ꯏꯌꯥꯝꯕ ꯖꯦꯕꯤꯠ ꯁꯣꯏꯕꯝ ꯑꯗꯨꯒ ꯑꯩꯒꯤ ꯃꯔꯨꯞ ꯁꯤꯂꯩꯕ ꯁꯅꯁꯝ ꯃꯕꯥꯏꯅꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯍꯥꯏꯕꯗꯤ ꯅꯍꯥ ꯑꯣꯏꯕꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯅꯍꯥ ꯉꯥꯛꯀ ꯑꯣꯏꯕꯒꯤ ꯁꯤ ꯑꯃ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯕꯗ ꯁꯤ ꯑꯃ ꯄꯥꯝꯃꯤ ꯀꯥ ꯍꯥꯏꯕꯗꯒ ꯑꯗꯨꯝ ꯄꯣꯠꯁꯦ ꯊꯣꯛꯄꯗꯣ ꯑꯗ ꯑꯩꯅ ꯁꯤ ꯑꯃ ꯄꯥꯝꯃꯤ ꯍꯥꯏꯕꯁꯦ ꯀꯔꯤꯅꯣ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯀꯥꯏꯅ ꯍꯥꯏꯔꯒ ꯐꯖꯅ ꯇꯦꯕꯜ ꯋꯥꯛ ꯑꯃꯒ ꯇꯧꯔꯒ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯌꯥꯝ ꯐꯖꯅ ꯇꯧꯕꯒꯤ ꯃꯇꯝꯒ ꯑꯗꯨꯝ ꯀꯥꯏꯊꯣꯛꯅꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯑꯩꯅ ꯁꯤ ꯑꯃ ꯄꯥꯝꯃꯤ ꯁꯤ ꯑꯃ ꯇꯧꯒꯦ ꯀꯥ ꯍꯥꯏꯔꯒꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯕꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯁ ꯑꯩ ꯍꯥꯏꯔꯨꯔꯒ ꯀꯥꯏꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯗꯕ ꯑꯩꯉꯣꯟꯗ ꯑꯩ ꯌꯥꯝꯅ ꯍꯥꯏꯅꯤꯡꯕ ꯃꯑꯣꯡꯗ ꯍꯥꯏꯕ ꯉꯝꯕꯗꯣ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯌꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯊꯕꯛ ꯇꯧꯃꯤꯟꯅꯕꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟda ꯑꯩꯅ ꯉꯁꯤꯁꯦ ꯐꯣꯇꯣꯁꯦ ꯀꯥꯞꯄꯅꯦꯕꯀꯣ ꯐꯣꯇꯣꯁꯦ ꯑꯩ ꯁꯨꯃꯥꯏꯅ ꯀꯟꯁꯦꯞꯁꯦ ꯄꯥꯝꯃꯤ ꯃꯣꯏꯅꯁꯨ ꯍꯥꯏꯗꯨꯅꯤ ꯅꯪ ꯁꯤ ꯀꯟꯁꯦꯞꯁꯦ ꯐꯖꯩ ꯅꯠꯇ꯭ꯔꯒ ꯊꯤ ꯃꯣꯏꯒ ꯑꯗꯨꯝ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯕꯗꯣ ꯑꯗꯨꯒ ꯐꯣꯇꯣꯁꯦ ꯀꯥꯞꯄ ꯂꯣꯏꯔꯀꯥꯟꯗ ꯑꯩꯅꯒ ꯑꯁ ꯉꯁꯥꯏ ꯐꯣꯇꯣꯗꯣ ꯌꯥꯝ ꯌꯦꯡꯅꯤꯡꯉꯦ ꯑꯊꯨꯕꯗ ꯁꯦꯝꯕꯤꯔꯛꯑꯣ ꯈꯣꯠꯂꯣꯒ ꯍꯥꯏꯕꯁꯦ ꯃꯣꯏ ꯊꯕꯛ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯑꯍꯤꯡꯒ ꯇꯨꯝꯗꯒꯩ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤꯗꯃꯛ ꯇꯧꯕꯤꯅꯕ ꯍꯥꯏꯇꯥꯔꯦ ꯋꯥꯛ ꯇꯧꯃꯤꯟꯅꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯕ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯍꯜꯂꯦ ꯑꯗꯣ ꯃꯣꯏꯁꯨ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯍꯣꯠꯅꯕꯁꯨ ꯌꯥꯝ ꯀꯟꯕ ꯑꯩ ꯀ꯭ꯔꯤꯌꯦꯇꯤꯞ ꯁꯥꯏꯀꯜꯅ ꯑꯗꯨꯒ ꯃꯣꯏꯒꯤ ꯐꯣꯇꯣꯁꯦ ꯑꯩꯅ ꯃꯣꯏꯗ ꯌꯥꯝ ꯄꯥꯝꯖꯔꯤꯁꯦ ꯑꯇꯩꯒꯤ ꯅꯠꯇꯕ ꯃꯣꯏ ꯑꯩꯅꯒ ꯄꯨꯟꯕꯗꯁꯨ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯟꯅꯕ ꯈꯣꯠꯅꯕ ꯂꯣꯏ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯒꯤ ꯃꯊꯛꯇ
ꯃꯣꯏꯒꯤ ꯐꯣꯇꯣꯁꯦ ꯌꯥꯝꯅ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯀ꯭ꯋꯥꯂꯤꯇꯤ ꯃꯦꯟꯇꯦꯟ ꯇꯧꯋꯦꯕ ꯐꯣꯇꯣ ꯍꯥꯏꯔꯒ ꯄꯪꯀꯥꯞꯇ ꯀꯥꯞꯁꯜꯂꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕꯗ ꯑꯣꯏꯗꯕ ꯑꯩꯅ ꯁꯣꯏꯗꯅꯕ ꯇꯧꯕ ꯅꯠꯇꯕ ꯍꯣꯏ ꯁꯣꯏꯗꯅꯕ ꯇꯧꯕ ꯅꯠꯇꯕ ꯌꯥꯝ ꯐꯖꯅ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯣꯐꯦꯁꯟ ꯑꯃ ꯑꯣꯏꯅ ꯇꯧꯋꯦꯕ ꯑꯗꯨꯗꯨꯒꯤꯁꯨ ꯑꯌꯥꯝꯕ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯗꯣ ꯑꯣꯏꯌꯦ ꯑꯩ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯀ꯭ꯔꯤꯌꯦꯇꯤꯞ ꯁꯥꯏꯀꯜ ꯑꯃꯗꯤ ꯑꯩꯒꯤ ꯏꯌꯥꯝꯕ ꯄꯟꯆꯔꯥꯖ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯀ꯭ꯔꯤꯌꯦꯇꯤꯞ ꯁꯔꯀꯜꯁꯨ ꯑꯩꯈꯣꯏꯒꯤ ꯏꯝꯄꯦꯛ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯉꯁꯤꯒꯤ ꯑꯦꯄꯤꯁꯣꯗꯁꯤꯒꯤ ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯤꯕꯒꯤꯗꯃꯛꯇꯁꯨ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯍꯥꯏꯖꯒꯦ ꯃꯨꯚꯤꯡ ꯑꯣꯟ ꯋꯤꯠ ꯌꯨ ꯑꯩꯅ ꯃꯈꯥ ꯇꯥꯅ ꯑꯩꯅ ꯈꯪꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯅ ꯗꯤꯖꯥꯏꯅꯔ ꯑꯃ ꯍꯥꯏꯕꯁꯦ ꯂꯥꯏꯛ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯄꯦꯖꯦꯁꯁꯤꯡꯗ ꯃꯥꯒꯤ ꯐꯣꯇꯣꯒ꯭ꯔꯥꯐꯤꯁꯤꯡꯗꯨ ꯈꯛꯇꯪꯅ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯊꯕꯛꯁꯦ ꯂꯣꯏꯗꯦ ꯍꯥꯏꯕ ꯇꯥꯔꯦ ꯗꯤꯖꯥꯏꯅꯔ ꯑꯃꯒꯤ ꯃꯊꯧꯁꯦ ꯍꯥꯏꯕꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯐꯦꯁꯟ ꯏꯚꯦꯟꯠꯁꯤꯡꯗ ꯑꯗꯒꯤ ꯐꯦꯁꯟ ꯁꯣꯁꯤꯡꯗ ꯑꯗꯨꯒꯨꯝꯕ ꯃꯥꯒꯤ ꯑꯥꯔꯠꯇꯣ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨ ꯎꯠꯊꯣꯛꯄꯁꯨ ꯗꯤꯖꯥꯏꯅꯔ ꯑꯃꯈꯛꯀꯤ ꯌꯥꯝꯅ ꯑꯆꯧꯕ ꯃꯊꯧ ꯑꯃꯈꯛꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯗꯤꯅꯀꯥꯟꯇꯒꯤ ꯑꯣꯏꯅꯗꯤ ꯀꯔꯝꯕ ꯃꯐꯝꯁꯤꯡꯗ ꯎꯠꯄꯤꯈ꯭ꯔꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯍꯥꯏꯕꯤꯌꯨ ꯑꯩꯁꯦ ꯁꯨꯝꯅꯒꯤ ꯑꯩ ꯁꯣꯁꯦ ꯌꯥꯝ ꯀꯟꯅꯗꯤ ꯌꯥꯎꯖꯗ꯭ꯔꯤꯀꯣ ꯑꯩ ꯍꯧꯖꯤꯛ ꯑꯩ ꯁꯣ ꯀꯦꯁ 8ꯃꯨꯛꯇꯤ ꯑꯩ ꯎꯠꯈ꯭ꯔꯦ ꯑꯌꯥꯝꯕꯅ ꯑꯩ ꯃꯅꯤꯄꯨꯔꯗ ꯑꯩꯒꯤ ꯃꯆꯥꯗꯒꯤ ꯍꯧꯔꯒ ꯑꯆꯧꯕ ꯐꯥꯎꯕ ꯍꯥꯏꯗꯤ ꯌꯥꯝ ꯆꯥꯎꯕꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯑꯗꯨꯃꯥꯏꯅ ꯈꯔ ꯑꯗꯨꯝ ꯎꯠꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯙꯅꯀꯥꯟꯇ ꯄꯤꯄꯜꯁ ꯃꯌꯥꯝ ꯃꯐꯝꯗꯨꯗ ꯇꯤꯟꯕ ꯑꯣꯗꯤꯌꯟꯁ ꯃꯌꯥꯝ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯒꯤ ꯃꯥꯒꯤ ꯔꯤꯌꯦꯛꯁꯟꯁꯤꯡꯒꯤ ꯙꯅꯀꯥꯟꯇꯒꯤ ꯋꯥꯔꯛꯁꯦ ꯄꯨꯊꯣꯔꯛꯄ ꯃꯇꯝꯁꯦ ꯃꯣꯏꯒꯤ ꯑꯣꯗꯤꯌꯟꯁꯀꯤ ꯔꯤꯌꯦꯛꯁꯟꯁꯤꯡꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯈꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯒꯤ ꯑꯗꯨꯝ ꯑꯩꯅ ꯎꯕꯗꯗꯤ ꯑꯗꯨꯝ ꯍꯔꯥꯎꯕ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯂꯞ ꯑꯦꯟ ꯁꯞꯄꯣꯔꯠ ꯑꯌꯥꯝꯕ ꯑꯗꯨꯃꯥꯏꯅ ꯂꯣꯏ ꯑꯣꯏꯅ ꯎꯏꯌꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯦ ꯇꯁꯦꯡꯅꯃꯛꯁꯨ ꯑꯗꯨꯒꯤ ꯐꯤꯂꯤꯡꯁ ꯖꯦꯅꯨꯏꯟ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯦ ꯑꯩꯈꯣꯏꯅ ꯐꯥꯎꯕ ꯍꯥꯏꯕꯗꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯄꯦꯖꯦꯁꯁꯤꯡꯗ ꯙꯅꯀꯥꯟꯇꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯛ ꯃꯌꯥꯝꯁꯨ ꯎꯕ ꯃꯇꯝꯁꯤꯗ ꯗ ꯐꯔꯁ ꯊꯤꯡ ꯗꯦꯠ ꯀꯝꯁ ꯐ꯭ꯔꯣꯝ ꯑꯋꯥꯔ ꯃꯥꯎꯠ ꯏꯁ ꯋꯥꯎ ꯑꯣꯟꯂꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯕꯨ ꯑꯗꯨꯒꯤ ꯔꯤꯌꯦꯜ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯖ ꯊꯛꯇꯨꯗ ꯍꯥꯏꯕꯗꯤ ꯋꯤꯠ ꯑꯣꯜ ꯗꯣꯁ ꯂꯥꯏꯠꯁ ꯑꯦꯟ ꯒ꯭ꯂꯦꯃꯔꯁ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯑꯥꯏ ꯃꯤꯟ ꯌꯥꯝꯅ ꯐꯖꯕ ꯑꯃꯈꯛ ꯑꯣꯏꯔꯝꯒꯗꯕꯁꯨ ꯃꯥꯜꯂꯦ ꯑꯦꯟ ꯗꯦꯟ ꯑꯣꯗꯤꯌꯟꯁ ꯃꯌꯥꯝꯒꯤ ꯄꯨꯛꯅꯤꯡꯁꯨ ꯑꯗꯨꯝ ꯍꯨꯔꯝꯒꯗꯕꯁꯨ ꯃꯥꯜꯂꯦ ꯍꯥꯏꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯑꯩꯅ ꯈꯪꯖꯅꯤꯡꯕꯁꯦ ꯍꯥꯏꯕꯗꯤ ꯗꯤꯀꯦ ꯇꯦꯄꯔꯁꯤꯗꯤ ꯄꯣꯛꯇꯤ ꯄꯣꯛꯈ꯭ꯔꯦꯀꯣ ꯄꯣꯛꯑꯕ ꯃꯇꯨꯡꯗ ꯇꯣꯉꯥꯟꯅ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯏꯅꯤஷꯤꯌꯦꯜ ꯁ꯭ꯇꯦꯖꯇꯒꯤ ꯇꯞꯅ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ ꯉꯁꯤꯗꯤ ꯃꯁꯥ ꯃꯔꯦꯡ ꯐꯟꯕ ꯑꯗꯨꯒꯨꯝꯕ ꯕ꯭ꯔꯥꯟ ꯑꯃꯈꯛ ꯑꯣꯏꯔꯕꯅꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯁꯤꯒꯤ ꯑꯣꯏꯔꯀꯥꯟꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯒꯤ ꯇꯨꯡꯂꯝꯆꯠꯇ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯁꯤꯗ ꯙꯅꯀꯥꯟꯇꯒꯤ ꯑꯣꯏꯅꯗꯤ ꯁꯤꯒꯤ ꯕ꯭ꯔꯥꯟꯁꯤꯒꯤ ꯃꯥꯒꯤ ꯐ꯭ꯌꯨꯆꯔ ꯄ꯭ꯂꯥꯟꯁꯤꯗꯤ ꯀꯃꯥꯏꯅ ꯕꯤꯜꯗ ꯑꯞ ꯇꯧꯕꯤꯔꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯈꯤꯇꯪ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯨ ꯑꯩ ꯍꯧꯖꯤꯛꯁꯨ ꯌꯥꯝꯅ ꯈꯪꯕ ꯍꯩꯔꯦ ꯍꯥꯏꯕꯒꯤ ꯅꯠꯇꯕ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯑꯉꯥꯡ ꯈꯔ ꯑꯩ ꯑꯗꯨꯝ ꯒꯥꯏꯗ ꯇꯧꯔꯤ ꯑꯩꯅ ꯈꯪꯖꯕ ꯍꯩꯖꯕ ꯇꯥꯟꯖꯥꯗ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯃꯣꯏꯅ ꯈꯪꯗꯕ ꯑꯩꯅ ꯈꯪꯕ ꯃꯇꯥꯡꯗ ꯑꯩ ꯑꯗꯨꯝ ꯒꯥꯏꯗ ꯇꯧꯔꯤ ꯃꯈꯥ ꯇꯥꯅꯁꯨ ꯑꯩꯁꯦ ꯁꯤꯒꯤ ꯐꯤꯜꯁꯤꯗ ꯄꯥꯝꯖꯕ ꯏꯟꯈꯠꯂꯛꯂꯤꯕ ꯗ꯭ꯔꯤꯃꯔꯁꯤꯡꯗ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯒꯦꯅ ꯈꯜꯂꯦ ꯑꯩꯅ ꯒꯥꯏꯗ ꯇꯧꯈꯤꯒꯦꯅ ꯈꯜꯂꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯃ ꯑꯩ ꯂꯤꯡꯈꯠꯀꯦꯅ ꯈꯜꯂꯦ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯂꯩꯇ ꯂꯥꯏꯔ ꯃꯌꯥꯝ ꯑꯃꯁꯨ ꯇꯝꯅꯤꯡꯕ ꯁꯤꯒꯤ ꯐꯤꯜꯁꯦ ꯆꯪꯅꯤꯡꯕꯗꯨ ꯃꯌꯥꯝ ꯌꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯁꯤꯒꯤ ꯐꯤꯜꯗꯗꯤ ꯆꯪꯅꯤꯡꯕ ꯑꯗꯨꯒ ꯒꯥꯏꯗ ꯇꯧꯕꯤꯅꯕ ꯂꯩꯇꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯨꯕꯨꯁꯨ ꯑꯩꯅ ꯒꯥꯏꯗ ꯇꯧꯔꯒ ꯑꯩꯅ ꯄꯨꯈꯠꯀꯦꯅ ꯈꯜꯂꯦ ꯑꯩꯅ ꯉꯝꯖꯕ ꯕꯦꯁ ꯂꯦꯚꯦꯜꯗ ꯑꯗꯨꯅ ꯑꯩ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯃꯗꯤ ꯑꯩ ꯂꯤꯡꯈꯠꯀꯦꯅꯗꯤ ꯈꯟꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕꯁꯦ ꯏꯝꯄꯦꯛ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯙꯅꯀꯥꯟꯇꯒꯤ ꯃꯐꯝꯗ ꯀꯠꯆꯒꯦ ꯙꯅꯀꯥꯟꯇ ꯋꯥꯔꯤ ꯁꯥꯅꯤꯡꯕꯗꯤ ꯃꯌꯥꯝ ꯑꯃꯈꯛ ꯂꯩ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯈꯪꯃꯤꯟꯅꯁꯤ ꯃꯅꯤꯄꯨꯔꯁꯤꯅ ꯑꯀꯛꯅꯕ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯀꯨꯏꯅ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯤ ꯐꯪꯉꯣꯏꯗꯧꯔꯤ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯙꯅꯀꯥꯟꯇꯗꯒꯤ ꯑꯩꯅ ꯍꯪꯖꯅꯤꯡꯕꯁꯦ ꯁꯤꯒꯤ ꯖꯔꯅꯤꯁꯤ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯥꯖꯔꯛꯄ ꯃꯇꯝꯁꯤꯗ ꯌꯨ ꯑꯦꯁ ꯑ ꯄꯔꯁꯟ ꯍꯥꯏꯕꯗꯤ ꯏꯁꯥꯒꯤ ꯄꯦꯁꯟꯁꯤꯅ ꯄ꯭ꯔꯣꯐꯦꯁꯟ ꯑꯣꯜꯂꯛꯄ ꯃꯇꯝꯁꯤꯗ ꯏꯁꯥꯅ ꯅꯨꯡꯉꯥꯏꯕ ꯑꯗꯒꯤ ꯑꯩꯅ ꯙꯅꯀꯥꯟꯇꯗ ꯀꯣꯏꯁꯟꯒ ꯍꯪꯖꯕ ꯃꯇꯝꯁꯤꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯌꯥꯝ ꯄꯦꯁꯅꯦꯠꯂꯤꯒ ꯈꯨꯝꯕꯤꯔꯛꯏꯁꯦ ꯍꯥꯏꯕꯗꯤ ꯑ ꯄꯥꯔꯠ ꯑꯣꯐ ꯌꯣꯔ ꯗ꯭ꯔꯤꯝ ꯍꯦꯁ ꯕꯤꯟ ꯐꯨꯜꯐꯤꯜ ꯍꯥꯏꯕꯗꯣ ꯑꯩ ꯑꯦꯆꯤꯞ ꯇꯧꯔꯦꯅ ꯍꯥꯏꯖꯒꯦꯀꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯏꯟꯈꯠꯂꯛꯏꯕ ꯅꯍꯥꯁꯤꯡ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯑꯄꯥꯝꯕꯗꯤ ꯈꯪꯉꯕ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯂꯥꯏꯛ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯠ ꯇꯧꯕ ꯉꯝꯗꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃꯈꯛ ꯂꯩ ꯁꯤꯁꯤꯗ ꯋꯥꯔꯗꯁ ꯑꯣꯐ ꯏꯟꯀꯔꯦꯖꯃꯦꯟ ꯈꯤꯇꯪ ꯄꯤꯕꯤꯔꯛꯎ ꯙꯅꯀꯥꯟꯇ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯁꯨ ꯉꯁꯥꯏ ꯁꯤꯒꯤ ꯐꯦꯁꯟ ꯗꯤꯖꯥꯏꯅꯤꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯅ ꯊꯥꯛ ꯋꯥꯡꯅ ꯊꯝꯃꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯆꯪꯕꯗ ꯑꯩ ꯉꯝꯒꯗ꯭ꯔꯥ ꯁꯤꯒꯤ ꯐꯤꯜꯗ ꯆꯪꯉꯒ ꯑꯩ ꯉꯝꯒꯗ꯭ꯔꯥ ꯑꯩ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯑꯀꯤꯕ ꯑꯃ ꯐꯥꯎꯔꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯄꯥꯝꯖꯔꯨꯕꯗꯨꯅ ꯑꯩꯒꯤ ꯄꯥꯝꯖꯕꯗꯨꯅ ꯍꯦꯟꯃꯟꯈꯤꯕꯒꯤ ꯑꯩ ꯁꯤꯒꯤ ꯐꯤꯜꯗ ꯆꯪꯉꯛꯈꯤꯕꯅꯦꯕ ꯑꯗꯣ ꯑꯩ ꯀꯤꯔꯁꯨ ꯑꯩ ꯀꯤꯅ ꯑꯗꯨꯝ ꯆꯪꯈ꯭ꯔꯦ ꯑꯩ ꯉꯝꯅꯕ ꯆꯪꯉꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯄꯥꯝꯕꯨ ꯄꯥꯝꯖꯔꯕ ꯏꯁꯥꯅ ꯄꯥꯝꯖꯔꯤꯕ ꯐꯤꯜꯗꯣ ꯑꯗꯣ ꯉꯝꯅꯕ ꯆꯪꯕꯤꯌꯣ ꯀꯩꯒꯨꯝꯕ ꯑꯩ ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯆꯪꯉꯨꯕꯗꯨꯒꯤ ꯀꯩꯒꯨꯝꯕ ꯃꯍꯩ ꯈꯔꯗꯤ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯑꯗꯨꯅ ꯏꯁꯥꯅꯕꯨ ꯄꯥꯝꯖꯔꯒꯗꯤ ꯑꯗꯣ ꯄꯥꯝꯖꯕ ꯍꯥꯏꯕꯒ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗꯒꯤ ꯊꯣꯛꯂꯛꯄ ꯄꯥꯝꯖꯕꯅꯤꯀꯣ ꯑꯩ ꯍꯥꯏꯁꯦ ꯉꯥꯛꯇꯪꯒꯤ ꯑꯄꯥꯝꯕꯗ ꯆꯠꯄꯗꯗꯤ ꯀꯥꯟꯅꯗꯦ ꯑꯩꯒꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯄꯥꯝꯖꯕꯗꯣ ꯑꯗꯨꯗꯤ ꯑꯣꯏꯒꯗꯕꯅꯤ ꯑꯩ ꯁꯤ ꯊꯝꯖꯅꯤꯡꯉꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ
Dhanakanta ꯑꯩꯈꯣꯏꯅ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯑꯃꯨꯛ ꯈꯪꯖꯅꯤꯡꯕꯁꯦ Dhanakanta ꯁꯤꯒꯤ ꯂꯦꯚꯦꯜꯁꯤ ꯐꯥꯎꯕꯗꯤ ꯌꯧꯕꯤꯔꯦ ꯉꯁꯤ ꯐꯥꯎꯕꯗꯤꯀꯣ ꯑꯗꯣ ꯁꯤꯒꯤ ꯂꯦꯚꯦꯜꯁꯤ ꯐꯥꯎ ꯌꯧꯔꯛꯄ ꯃꯇꯝꯁꯤꯗ ꯈꯣꯡ ꯈꯨꯠ ꯄꯥꯏꯔꯒ ꯇꯥꯛꯄꯤꯔꯛꯈꯤꯕ ꯑꯗꯒꯤ ꯃꯤꯑꯣꯏ ꯃꯌꯥꯝꯈꯛ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ ꯉꯁꯥꯏꯕꯨꯗꯤ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯁ ꯃꯌꯥꯝ ꯑꯃꯈꯛꯀꯤ ꯄꯟꯕꯤꯈ꯭ꯔꯦꯀꯣ ꯑꯁꯤ ꯅꯠꯇꯕ apart from the families ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯃꯤꯑꯣꯏ ꯃꯌꯥꯝꯈꯛ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯦ ꯍꯥꯏꯕ ꯇꯥꯔꯦ ꯀꯅꯥ ꯀꯅꯥꯗꯗꯤ ꯁꯤꯒꯤ ꯂꯦꯚꯦꯜꯁꯤ ꯐꯥꯎ ꯌꯧꯔꯛꯄꯁꯤꯗ ꯀ꯭ꯔꯦꯗꯤꯠꯁꯦ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯕꯤꯅꯤꯡꯉꯤ ꯃꯔꯨꯑꯣꯏꯅ ꯑꯩꯒꯤ ꯑꯣꯖꯥ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯣꯏꯅꯀꯣ ꯑꯩꯒꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯌꯥꯝꯕ ꯖꯣꯏ ꯃꯣꯏꯔꯥꯡꯃꯌꯨꯝ ꯑꯩꯒꯤ ꯑꯣꯖꯥ ꯑꯃꯁꯨ ꯑꯣꯏꯕꯤꯔꯤꯕ ꯑꯗꯨ ꯃꯉꯣꯟꯗ ꯑꯩ ꯑꯌꯥꯝꯕ ꯄꯤꯅꯤꯡꯉꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯈꯪꯗꯕ ꯑꯩꯅ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯑꯋꯥꯕ ꯁꯣꯠꯊꯕ ꯇꯟꯖꯥꯗ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯆꯤꯡꯈꯠꯄꯤꯔꯒ ꯈꯪꯗꯕ ꯃꯌꯥꯝ ꯑꯃ ꯇꯥꯛꯄꯤꯔꯛꯈꯤꯕꯒꯤꯅꯤ ꯑꯌꯥꯝꯕ ꯑꯗꯨꯒ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯑꯩꯒꯤ ꯃꯃꯥ ꯕꯕꯥ ꯑꯩꯒꯤ ꯀꯀꯥ ꯑꯟꯇꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯑꯃ ꯂꯩꯌꯦ ꯁꯖꯨꯕꯂꯥ ꯊꯅꯥꯎꯖꯝꯅ ꯃꯔꯨꯑꯣꯏꯅ ꯃꯥꯁꯦ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯣꯏ ꯃꯌꯥꯝꯗ ꯄꯤꯅꯤꯡꯉꯦ ꯑꯗꯨꯒ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯤꯕ ꯑꯩ ꯂꯞ ꯑꯦꯟ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯃꯌꯥꯝꯗ ꯑꯩ ꯀ꯭ꯔꯦꯗꯤꯠꯁꯦ ꯄꯤꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯙꯅꯀꯥꯟꯇꯒꯤ ꯉꯁꯤꯒꯤ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏꯒꯤ ꯏꯝꯄꯦꯛ ꯇꯤꯚꯤꯅ ꯊꯣꯡꯉꯨꯔꯒ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇꯁꯨ ꯌꯧꯍꯟꯕ ꯉꯝꯖꯒꯦ ꯑꯃꯁꯨꯡ ꯇꯧꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄꯤꯌꯨ ꯍꯥꯏꯕꯁꯦ ꯏꯝꯄꯦꯛ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯥꯏꯖꯔꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯐꯣꯔ ꯌꯣꯔ ꯇꯥꯏꯝ ꯙꯅꯀꯥꯟꯇ ꯏꯝꯄꯦꯛ ꯇꯤꯚꯤꯕꯨꯁꯨ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯑꯐꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ Thank you so much, Dhanakanta. Mashini, ngasigi, Impact TV na paring na nasandok chariba, Khangminashi Manipuri thoram. Mathangi episode ta ano personality amagalorena, ano wari kaya galorena, miyam gidimakta, Impacts Khangminashi Manipur hanjarakige, Impact TV bu, mijing tadron debut.